ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯇꯨꯞꯁꯤꯟꯅꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯑꯦꯟꯕꯤꯑꯦꯁꯅ ꯀꯣꯛꯅꯣꯅ ꯇꯔꯥꯝꯇꯪ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯣꯔꯣꯛꯀꯤ ꯊꯣꯡ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯁꯦꯝꯖꯔꯛꯄꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯍꯩ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯣ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯣ ꯂꯩꯆꯤꯜ ꯀꯌꯥꯅ ꯈꯨꯝꯖꯤꯜꯂꯤ ꯑꯃꯪꯊꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯅꯤ ꯌꯨꯝ ꯆꯅꯤꯃꯨꯛ ꯇꯥꯕ ꯈꯨꯜ ꯑꯃꯈꯛ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜꯁꯦ ꯈꯥ ꯑꯋꯥꯡ ꯈꯪꯗꯕ ꯃꯈꯩ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯍꯩ ꯐꯃꯨꯡ ꯊꯛꯇ ꯇꯨꯝꯂꯝꯕꯗꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯆꯪꯂꯒ ꯍꯤꯞꯄ ꯌꯥꯎ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗꯨꯗ ꯌꯨꯝ ꯅꯤꯡꯈꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯃꯆꯤꯜꯗ ꯂꯥꯏ ꯁꯣꯜꯂꯕꯁꯨ ꯃꯆꯤꯜꯗ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯕꯁꯨ ꯁꯣꯏꯔꯣꯏ ꯉꯥꯝꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇ ꯆꯥꯎꯔꯕ ꯃꯈꯨꯜ ꯑꯃꯈꯛ ꯍꯨꯊꯈꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯣꯡ ꯅꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯁꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖ꯭ꯋꯥꯔ ꯍꯥꯕꯗꯨ ꯐꯔꯝꯃꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯃꯍꯥꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯗꯨ ꯉꯁꯤꯗꯤ ꯐꯪꯂꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯝꯃꯤ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯔꯤꯁꯔꯆꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯊꯕꯛ ꯑꯁꯤ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤ ꯀꯔꯝꯕ ꯀꯝꯄꯦꯅꯤꯅꯣ ꯍꯥꯏꯔꯕ ꯀꯥꯟꯗ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯐꯨꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯀꯝꯄꯦꯅꯤ ꯑꯃꯅꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯂꯦꯟꯗ ꯁꯣꯔꯁ ꯑꯣꯐ ꯗ ꯌꯨꯅꯤꯚꯔꯁ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯁꯤꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯊꯕꯛ ꯇꯧꯕꯅꯤ ꯉꯁꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ ꯈꯔ ꯃꯈꯩꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯀꯧꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯃꯥꯏꯀꯦꯜ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯂꯕ꯭ꯔꯥ ꯉꯁꯤꯗꯤ ꯊꯦꯡꯉꯦꯅꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡꯁꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯕ ꯂꯩꯔꯕꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯟꯗꯛꯇ ꯅꯧꯅ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯗ ꯀꯣꯟꯀꯦꯚ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯗ ꯍꯤꯃꯥꯂꯌꯟ ꯔꯦꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯁ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕꯗꯨꯕꯣ ꯅꯪꯁꯦ ꯒꯨꯒꯜ ꯌꯥꯝꯅ ꯁꯔꯆ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯑꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯒ ꯈꯔꯕꯨꯗꯤ ꯂꯥꯞꯅꯩ ꯃꯈꯣꯏꯒꯤ ꯂꯝ ꯍꯥꯏꯕꯗꯨꯕꯨ ꯃꯃꯤꯡꯕꯨ ꯀꯥꯎꯔꯦꯗ ꯊꯥꯏꯅꯉꯩꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯃꯤꯡ ꯀꯧꯕꯅꯤ ꯑꯩꯈꯣꯏꯅꯗꯤꯅꯦ ꯗ ꯗꯥꯏꯃꯟ ꯁꯣꯔꯁ ꯍꯥꯏꯗꯅ ꯈꯪꯅꯩ ꯃꯐꯝꯗꯣ ꯃꯗꯨꯗ ꯆꯠꯀꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯃꯟꯒ ꯐꯪꯕ ꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯥꯏꯃꯟꯕꯨ ꯈꯨꯜꯂꯨꯕ ꯌꯥꯅꯤꯅꯦ ꯅꯠꯇꯦꯅꯦꯍꯦ ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯥꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯗꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯆꯠꯀꯗꯧꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯁꯤꯒ ꯑꯩ ꯑꯃꯨꯛꯇ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯔꯨꯈꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯨ ꯃꯉꯣꯟꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯀ꯭ꯔꯤꯎ ꯃꯥꯄꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯆꯧꯕ ꯒꯥꯔꯤ ꯑꯃꯈꯛꯇ ꯆꯠꯀꯗꯕꯅꯤ ꯃꯈꯣꯏ ꯃꯥꯄꯜ ꯈꯛ ꯇꯣꯡꯕꯗ ꯅꯠꯇꯅ ꯄꯣꯠꯆꯩ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯟꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯉꯁꯤ ꯊꯦꯡꯅ ꯂꯥꯛꯄꯁꯤ ꯗꯥꯏꯃꯟ ꯁꯣꯔꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯍꯧꯗꯕꯁꯤꯒꯤꯗꯃꯛꯇ ꯃꯁꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯊꯥ ꯃꯊꯟꯇ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯖꯔꯝꯃꯤ ꯃꯥꯏꯀꯦꯜ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯇꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯍꯥꯏ ꯇ꯭ꯋꯤꯇꯔꯗꯁꯨ ꯚꯥꯏꯔꯦꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯋꯤꯇꯔꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯤ ꯎꯔꯦ ꯗ ꯗꯥꯏꯃꯟ ꯁꯣꯔꯁ ꯑꯣꯐ ꯗ ꯑꯣꯜ ꯚꯤꯂꯦꯖ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤꯕꯗꯣ ꯃꯁꯤꯕꯨ ꯇꯁꯦꯡꯂꯅꯤ ꯑꯁ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯗ꯭ꯔꯣꯟ ꯚ꯭ꯌꯨ ꯑꯣꯏꯅ ꯅꯝꯃꯒ ꯊꯥꯒꯠꯂꯛꯄ ꯃꯥꯜꯂꯤꯅꯤ ꯃꯁꯤꯒꯤ ꯃꯈꯨꯜꯁꯤꯗꯤ ꯍꯣꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯅꯦ ꯗꯥꯏꯃꯟ ꯁꯨꯡꯕꯒꯤ ꯃꯐꯝꯗꯨ ꯃꯥꯟꯗ꯭ꯔꯅꯦ ꯑꯁ ꯌꯥꯝꯅ ꯆꯥꯎꯏ ꯃꯁꯤꯗꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯣꯔꯤꯕ ꯑꯁ ꯆꯠꯍꯧꯗꯕꯁꯤ ꯆꯥꯛꯈ꯭ꯔꯦꯗ ꯃꯥꯏꯀꯦꯜ ꯅꯪ ꯑꯃꯨꯛꯇ ꯆꯪꯉꯣ
Michael도 makhoi managergi manakta sangkhre. Sir kari leibirama. Sumdawani. Nanga ngasai khanginglibado madugi matangda ai hairagi. Mafam asida mamangi matamda sana yamna tuami haini. Makhoi kulgi khunjasing aduna sana marang kaina sunglaga atoba mafamsingda makhoina treat tawusanida. Mamangai warinida. Makhoigi khulasi sana yamna thoklamba khulam oibsanida. Barter system ga kanna sanringe matamdani. Haibadi potka khusinaba system do. Sana adumak sunglaga lairakpaduda mapa mapu hangtaktigi khulladuda makhoi lairakpa janida. Kaino sar khul haribasibo. Nangna khangdreni. Makhoina hojik satkriba mafamsi. Khullama khaktarini. Sar. Diamond source of village na haribadudi khul yum amata udida. Chauraba makhullama khaklai. Makhoigi manager nokle hairaga. Michael gi mareng bal khupang pop tharaga. Phare. Masidi yam phasana explain tawdadi yaroi. Adudi kona nang su khangogani. Wikipedia dra kaino search tawro. Phare. Nangi tawgadaba na thawsingdo thawjero. Ado nanga somgi paranormal activity khara thoiba waterfall do. Madugi faldo losinaba tawko. Madu ai khoina paiba ngamanati. Kanana busang mangamdoino. Hoi sir. Ai maduma tawseragi. Haidana Michael su thokhirami. Michael gi wakal asida yamna manung hanjanna masaji khangningsba amasu poglaglam. Adobe internet Wikipedia haibasidabu asengba haibodo madi kaya thokpanati. Amanamu ama hai tawu mafamni. Asingba makhange hairagadi. Mafamaduda chatlaga yengluba thijelluba masana hakthengaruba natana asingba phangba ngamlaroi haibodo Michael sina su khanglami. Angang oiringe matamdagi geographer ama oina mak mafamsingda explore tawba amadi. Haina mamangai sikraba sasingi likhulliba sima yamna pamjana horkhibani. Adubu sauraba kandudadi madumak tawdraba tarabasu company asida mahak researcher ama oina thabakti tawribani. Michael masaro tarang ma isa satpagum tawi. Hauksik mahaki mamita uragliba singasi aki ba patraba tinulay mo ngakta oina mahaki akoyda maring satna maya higatana mahak si busara gata bagigom salaklam thangna may kuptam makoy git habak tawmi na baklay naman. Michael di hunting waterfall adugi matanga mahak file ado pairam labadagi adu maktum thakraboy mamangoy mahawoy uroman phuklang hogalay. Michael nanga somda manager namta kala haira inge tawrada bani masini pasina karibo haigaduribana. Hoi phare itaw ai changjaru kigi. Michael sangai. Michael shumdawbani makhoina hojik satkriba khongsat ado numit amaga tangkhai mukti mafam asidagi seppada sangani. Aduga bukhriba potlam sairam kaya aduga adu hojik ai khoina phone taba matamda makhoi network singsi amata yakhidre kamdauksige. Sir mafamdusu sing hanjelaga lay haibagumnasu tawi. Network problem khara lairangani. Karisu tawroi karisu hena khanjan biganuda. Adu Michael karigum hantaki khongsat asigi matangda nangonda file amasu soidana lakani. Madu nang napaigadabani ko. Toba sap singsidagi nangne aini itha thajai. Hayangwai aina ne retire oigraba matungda nangna aigi hut manager oyogduine. Ai khoi sarsima haidana makoisu phagi sogai tawrami. Office hour loikraba matungda pung mari da mayumda halaklam. Adu Michael gi masasi yamna sarangnaba khoirang khoi saunaba amadi fauram. Mayum yoraba matungda Michael masado sentuklaba matungda mamagi manakta sanglaga mamaga wari sai. Ima da karigo mamata hangini. Hangune karino nang hanginglibado bo. Isa si office halakpadagi sara suwan thoklabani. Masasi itek khana udida. Ngai khone ima bu sanganga malolo haibro. Yarani de ima. Aidi office halaklaga sa thakte si ima su khangliba natro. Ado ima. Ai khoigi lairi mafam sidagi kharadi lapi hai. Ngasita nauna pukhalakpa phalni. The diamond source of village haina kano da su social media da su phangi. Masigi maramda ima hana khangbi kibaga laibra. Mama ano masana ngamli budu munna tari aduga kadai degi no de imongo. Ai khoigi Manipur da bu diamond source laiba mafamga laibro. Nangi do oiro paru da bawani da. Masina internet ki wa mo hogdorkle. Taning de ko. Nakoi angao fai company du gi wa ingo da hairakano. Laitin gi maramda tijen khochen ba haibuduna amani. Laitin haibudu bu sungtha thaje deni. Hausi kangi angang se tinke like mali. Ai khoi ma sina tawre sina kain. Laitin gi maramna ti ma. Diamond sungma mafam haiduna khangnara mi bam famduni.
ꯍꯣ ꯑꯗꯨꯕꯨꯅꯤ ꯈꯪꯗꯦꯅꯦ ꯃꯃꯥꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅ ꯋꯥꯔꯤ ꯁꯥꯒꯗꯕꯗꯨꯁꯨ ꯃꯃꯥꯒꯤ ꯏꯁꯧꯗꯨꯗ ꯃꯍꯥꯛꯇꯣ ꯑꯣꯏꯔꯔꯣꯏ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯑꯦꯄꯜ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯀꯔꯤꯅꯣ ꯁꯔꯆ ꯇꯧꯔꯒ ꯈꯔ ꯊꯤꯔꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯁꯨꯔꯨꯡꯒꯨꯝꯕꯒꯤ ꯃꯔꯝ ꯀꯦꯐꯀꯨꯝꯕꯒꯤ ꯃꯔꯝꯁꯤꯡꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯌꯥꯝꯅ ꯆꯪꯅꯤꯡꯂꯤꯕ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯃꯤꯡꯗꯨꯅꯒ ꯗ ꯗꯥꯏꯃꯟ ꯁꯣꯔꯁ ꯀꯥꯏꯅꯒ ꯍꯥꯏꯖꯟꯕꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝ ꯋꯤꯀꯤꯄꯤꯗꯤꯌꯥ ꯐꯥꯛꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄꯣꯁ ꯑꯃꯗ ꯀꯃꯦꯟ ꯇꯧꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯗ ꯚꯤꯂꯦꯖ ꯋꯦꯔ ꯅꯣꯟ ꯑꯦꯁ ꯑꯃꯪꯊꯣꯡ ꯍꯥꯏꯗꯅ ꯏꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯗꯨ ꯊꯦꯡꯅꯔꯨꯔꯤ ꯃꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯑꯃꯪꯊꯣꯡ ꯍꯥꯏꯕ ꯃꯊꯪ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯣꯁꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯩ ꯊꯪ ꯇ꯭ꯋꯤꯇꯔꯒꯤ ꯂꯤꯡ ꯑꯗꯨꯗ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯁ ꯀꯌꯥ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯗ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯏ ꯐꯤꯕꯝ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖꯁꯤꯕꯨ ꯃꯤꯒ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯈꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤ ꯍꯥꯏꯅꯕ ꯂꯩ ꯗꯥꯏꯃꯟꯒꯨꯝꯕ ꯁꯨꯡꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯅꯨꯡꯗꯒꯤ ꯃꯆꯥꯛ ꯃꯔꯜ ꯁꯅꯥꯒꯨꯝꯕ ꯌꯥꯝꯅ ꯂꯧꯊꯣꯛꯈꯤꯕ ꯃꯐꯝꯁꯤ ꯑꯥꯔꯀ꯭ꯋꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯔꯗꯤ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜ ꯔꯦꯛ ꯆꯠꯇꯅ ꯀꯤꯟꯊꯕ ꯌꯥꯝꯅ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯊꯪ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕ ꯄꯣꯁ ꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅꯒ ꯀꯌꯥꯒ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯐꯠ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯅꯦ ꯑꯔꯕꯥꯟ ꯂꯤꯖꯦꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯣꯏꯕ ꯌꯥꯗꯕ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤ ꯉꯥꯛꯇ ꯁꯥꯒꯠꯂꯒ ꯃꯤ ꯑꯁꯤꯕꯨ ꯀꯤꯍꯟꯅꯕ ꯍꯥꯏꯗꯅ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯄ꯭ꯔꯨꯐ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯤ ꯍꯣꯏ ꯂꯩꯕꯥꯛꯇꯕꯨ ꯅꯤꯡꯈꯥꯏꯔꯗꯤ ꯃꯤ ꯈꯔꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨ ꯁꯤꯔꯥꯡ ꯈꯔꯗꯤ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯨꯝꯅ ꯃꯍꯥꯛ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯣꯡꯅ ꯍꯤꯞꯂꯒ ꯄꯣꯊꯥꯔꯝꯃꯤ ꯁꯨꯝ ꯄꯣꯊꯥꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯤ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯍꯥꯛ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯉꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯁꯤꯗ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯥꯄꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯥꯝꯅ ꯆꯠꯅꯤꯡꯅ ꯈꯟꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯕ ꯑꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯏ ꯃꯍꯩ ꯃꯁꯥꯒꯤ ꯇꯦꯟ ꯈꯟꯒꯗꯕ ꯄꯨꯊꯣꯛꯅꯔꯦ ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯗꯣ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯒꯤ ꯃꯇꯥꯡꯗ ꯈꯜ ꯑꯣꯟꯅꯕ ꯈꯨꯠꯂꯥꯏꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯐꯝ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯅ ꯊꯝꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗꯅ ꯃꯈꯣꯏꯅ ꯊꯧꯔꯤ ꯊꯥꯗꯔꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯏꯇꯥꯎ ꯃꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯩꯅꯗꯤꯅꯦ ꯊꯧꯔꯤꯁꯦ ꯈꯤꯇꯪ ꯆꯈꯠꯂꯒ ꯎꯆꯨꯞ ꯌꯩꯔꯒ ꯄꯨꯟꯕ ꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯣꯠꯆꯩꯗꯨ ꯂꯦꯡꯖꯜꯂꯕꯁꯨ ꯅꯪꯒꯤꯗꯨ ꯅꯛꯁꯟꯃꯟꯈ꯭ꯔꯦꯅꯤ ꯌꯥꯅꯤꯗ ꯏꯇꯥꯎ ꯌꯥꯝꯅ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗꯨꯁꯨ ꯐꯥꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯔꯤꯁꯨ ꯇꯥꯔꯣꯏꯗ ꯍꯥꯏꯅ ꯃꯤꯑꯣꯏ ꯃꯥꯄꯜ ꯑꯗꯣ ꯃꯊꯪ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯛ ꯑꯁꯤꯗ ꯀꯅꯥ ꯈꯛꯇ ꯂꯩꯍꯧꯒꯦ ꯍꯥꯏꯕꯕꯨ ꯃꯥꯏꯀꯦꯜ ꯈꯛꯇꯃꯨꯛ ꯂꯩꯔꯝꯃꯤ ꯃꯥꯏꯀꯦꯜꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯨꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯥꯄꯜ ꯃꯊꯪ ꯀꯨꯝꯊꯈ꯭ꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯩꯅꯥꯈꯣꯜ ꯐꯪꯅ ꯑꯃꯗꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯈꯤ ꯃꯥꯏꯀꯦꯜꯁꯨ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯁꯥꯟꯕꯤꯗꯨ ꯀꯥꯞꯂꯦ ꯍꯥꯏꯔꯒ ꯃꯈꯥꯗꯨꯗ ꯌꯦꯡꯊꯩ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯕ ꯐꯪꯗꯦ ꯊꯧꯔꯤ ꯃꯄꯜ ꯇꯤꯡꯊꯔꯤꯕꯗꯨꯗꯒꯤ ꯊꯧꯔꯤ ꯑꯃꯗꯤ ꯐꯦꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯏ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯤꯑꯣꯏ ꯃꯥꯄꯜ ꯑꯗꯨꯒꯤ ꯄꯨꯂꯞꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯒ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯀꯦꯜ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯉꯥꯏꯍꯥꯛ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯦ ꯍꯥꯏꯔꯒ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 8:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯂꯤꯗꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯄꯥꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯗꯨꯅ ꯀꯤꯆꯟ ꯑꯁꯣꯝꯗ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯂꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯁꯥꯡꯅ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗꯗꯤ ꯆꯨꯁꯜꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯃꯪꯊꯣꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯈꯤꯕ ꯉꯁꯥꯏ ꯄꯣꯁ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯃꯗꯤ ꯑꯀꯤꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯏꯗꯤꯇꯦꯠ ꯐꯣꯇꯣ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯏꯗꯤꯇꯦꯠ ꯇꯧꯊꯣꯛꯂꯒ ꯊꯥꯒꯠꯂꯛꯂꯤꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯌꯥꯎꯔꯛꯈꯤꯕꯗꯨꯕꯨ ꯃꯊꯟꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯀꯥꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯃꯦꯅꯦꯖꯔꯗꯣ ꯋꯥꯈꯜ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯞ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯏꯇꯥꯎ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦꯅꯦ ꯏꯇꯥꯎ ꯈꯪꯗꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤ
ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯗ ꯆꯠꯈ꯭ꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯥꯄꯜ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯦꯛ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯤ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯀꯤꯡ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯇꯥꯎ ꯃꯐꯝ ꯑꯗꯨ ꯁꯦꯇꯤꯂꯥꯏꯠꯅꯒ ꯀꯌꯥ ꯌꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦꯗ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯌꯥꯝꯅ ꯐꯪꯕ꯭ꯔꯥ ꯈꯪꯗꯦ ꯁꯦꯇꯤꯂꯥꯏꯠꯀꯤ ꯚ꯭ꯌꯨꯁꯦ ꯈꯔ ꯆꯦꯡꯃꯥꯡ ꯃꯥꯡꯒꯨꯝ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯐꯤꯒꯔ ꯌꯥꯝꯅ ꯊꯣꯛꯏꯗ ꯒꯨꯒꯜ ꯃꯦꯞꯅꯒ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯦꯅꯦꯖꯔꯗꯣ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯁꯨꯛꯊꯔꯒ ꯂꯩꯔꯝꯃꯤ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯃꯥꯏꯀꯦꯜ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯁꯥꯔ ꯀꯔꯤꯅꯣ ꯁ꯭ꯇꯥꯐꯁꯤꯡꯁꯤꯁꯨ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯦ ꯏꯃꯪ ꯃꯪꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯃꯥꯏꯀꯦꯜ ꯑꯣꯟꯊꯣꯛꯄꯅꯤꯅꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯈꯣꯏ ꯃꯥꯄꯜꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇ꯭ꯔꯦꯀꯤꯡ ꯑꯃꯠꯇ ꯐꯪꯗꯦꯅꯤ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯅꯣꯡꯃꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯗꯨꯅ ꯉꯔꯥꯡ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀ ꯍꯥꯏꯔꯨꯕꯗꯤ 1 ꯗꯦ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯌꯦꯡ ꯉꯁꯤ ꯐꯥꯎꯕꯗꯤ ꯌꯦꯡꯉꯁꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯃꯣꯕꯥꯏꯜꯒꯤ ꯏꯁꯤꯡꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ SOSꯀ ꯇꯧꯔꯛꯂꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯣꯏ ꯑꯗꯨꯝꯅ ꯈꯔ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯥꯕꯅꯤꯁꯤ ꯑꯗꯣ ꯃꯥꯏꯀꯦꯜ ꯀꯔꯤꯅꯣ ꯐꯥꯏꯜ ꯃꯌꯥꯝ ꯑꯃꯁꯨ ꯈꯤꯜꯂꯒ ꯊꯝꯍꯧꯔꯕꯅꯤ ꯅꯪꯒꯤ ꯇꯦꯕꯜꯗꯨꯗ ꯃꯗꯨꯁꯨ ꯃꯊꯪ ꯌꯦꯡꯉꯨ ꯑꯇꯣꯞꯄ ꯌꯨꯀ꯭ꯔꯦꯟ ꯑꯃꯦꯔꯤꯀꯥ ꯔꯁꯤꯌꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯔꯛꯄꯁꯨ ꯃꯥꯜꯂꯤ ꯑꯁ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯏꯟꯚꯦꯁꯠꯃꯦꯟ ꯁꯦꯜ ꯄꯥꯏꯔꯕ ꯕꯤꯂꯤꯌꯅꯔꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯃꯁꯤꯃꯁꯨ ꯀꯦꯟꯁꯦꯜ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅꯗꯤ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤ ꯇꯦꯡꯕꯥꯡꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯤꯌꯥꯔ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯃꯊꯪ ꯃꯥꯡꯗ ꯐꯥꯛꯂꯒ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯐꯥꯏꯜꯁꯤꯡꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯐꯥꯎꯕ ꯔꯤꯁꯔꯆꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯃꯣꯠꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯁꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁꯄꯨꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯁꯤꯟꯅꯔꯛꯇ꯭ꯔꯤꯉꯩꯗ ꯁꯦꯀ꯭ꯔꯦꯠꯂꯤ ꯃꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯨꯔꯕ꯭ꯔꯥ ꯑꯁ ꯃꯣꯏꯁꯨ ꯐꯠꯃꯟꯗꯦꯍꯦ ꯑꯩꯈꯣꯏꯁꯤ ꯕ꯭ꯔꯥꯟꯁ ꯑꯣꯏꯅ ꯍꯥꯡꯂꯕꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯒꯨꯝꯅ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯐꯥꯏꯜꯁꯤ ꯑꯃꯨꯛꯇꯐꯥꯎ ꯐꯪꯍꯟꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯊꯪ ꯃꯍꯥꯛꯅ ꯌꯦꯡ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯁꯥꯔꯛꯇꯨꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯟꯁ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟꯁ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯄꯩꯔꯒ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯆꯠꯈ꯭ꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯃꯋꯥꯈꯣꯜ ꯃꯄꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯏꯁꯤꯡꯒꯤ ꯃꯇꯦꯡꯅ SOS ꯊꯥꯔꯛꯇꯨꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯛꯂꯝꯗꯦ ꯒꯨꯒꯜ ꯃꯦꯞ ꯇꯣꯉꯥꯟꯕ ꯃꯦꯞꯁꯤꯡ ꯌꯦꯡꯂꯕꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯋꯥꯐꯝ ꯑꯃꯈꯛ ꯂꯦꯞꯂꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯖꯣꯟꯁꯟ ꯀꯦꯅꯦꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯁꯇꯦꯗ ꯑꯣꯏꯕ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯨꯝꯕ ꯉꯥꯛꯇꯅꯤ ꯉꯥꯛꯇꯪꯒꯤ ꯆꯣꯏ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯩ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯈꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯃꯥꯄꯜꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗꯁꯨ ꯇ꯭ꯔꯦꯁ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯒꯥꯔꯤ ꯑꯃꯗ ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯀꯗꯕꯅꯤ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯗꯤꯇꯦꯛꯇꯔꯗꯨ ꯃꯗꯨꯃ ꯄꯥꯏꯈ꯭ꯔꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯂꯩꯅꯕ ꯆꯥꯎꯔꯕ ꯇꯦꯜ ꯑꯃꯒ ꯄꯨꯈ꯭ꯔꯣ ꯅꯣꯡ ꯅꯨꯡꯁꯤꯠꯅꯒ ꯍꯨꯝꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯅꯈꯣꯏꯗ ꯍꯥꯞꯆꯤꯜꯂꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯥꯔ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯦꯀꯤꯡ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯄꯨꯂꯤꯁꯁꯤꯡꯒ ꯌꯥꯎꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯍꯣꯏꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗ 1 ꯗꯦꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯔꯤꯄꯣꯔꯠ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯤꯡꯁꯨ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯃꯥꯡꯈꯤꯕꯁꯤꯅꯗꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯅꯤ ꯁꯥꯔ ꯉꯥꯏꯈꯣ ꯃꯥꯏꯀꯦꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯐꯣꯔꯦꯟꯁꯤꯛ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯛꯂꯒꯅꯤ ꯃꯈꯣꯏ ꯄꯨꯂꯞꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯊꯤꯡꯈ꯭ꯔꯕꯗꯤ ꯕꯤꯂꯤꯌꯅꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯔꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅꯅꯦ ꯕ꯭ꯔꯥꯟꯁ ꯑꯃꯗꯒꯤ ꯑꯣꯏꯔꯕꯁꯨ ꯃꯁꯤꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ
ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯁꯤꯒꯤ ꯃꯣꯇꯣ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅꯅꯦ ꯃꯥꯏꯀꯦꯜꯒꯁꯨ ꯑꯋꯥꯏ ꯈꯨꯝ ꯇꯧꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯟꯅꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅꯗꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯃꯗꯨꯗꯒꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯔꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯑꯀꯟꯕ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ ꯃꯌꯨꯝ ꯌꯧꯔꯔꯦ ꯃꯃꯥꯒꯤ ꯃꯐꯝꯗꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯃꯪꯊꯣꯡ ꯀꯧꯏ ꯍꯥꯏꯗꯨꯁꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯃꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯁꯨꯡꯈꯤ ꯏꯕꯨꯡꯉꯣ ꯑꯃꯪꯊꯣꯡ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯁꯅꯥ ꯌꯥꯝꯅ ꯁꯨꯡꯈꯤꯕ ꯃꯐꯝꯗꯨ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯒꯤ ꯅꯕꯣꯛꯇꯨꯁꯨꯅꯦ ꯁꯅꯥ ꯈꯪꯉꯦꯟꯒ ꯄꯥꯛꯅ ꯌꯥꯜꯂꯝꯂꯤꯕꯗꯨꯁꯨ ꯑꯃꯪꯊꯣꯡꯗꯒꯤ ꯅꯄꯨꯅ ꯆꯠꯂꯔꯒ ꯁꯅꯥ ꯁꯨꯡꯕꯗꯨ ꯌꯥꯎꯔꯨꯏ ꯍꯥꯏꯔꯒ ꯄꯨꯔꯛꯈꯤꯕꯅꯤꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯝꯒꯅꯤꯗꯅ ꯈꯪꯗꯦ ꯁꯅꯥ ꯁꯨꯡꯉꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯃꯥꯗꯨ ꯋꯥ ꯂꯣꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯃꯆꯥꯅꯤꯄꯥꯁꯤꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯇꯕꯗꯒꯤ ꯍꯥꯏꯗꯣꯛꯅꯤꯡꯂꯤꯕ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯍꯩ ꯀꯌꯥ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯃꯃꯥ ꯑꯁꯤꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤꯀꯣ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯅꯪꯕꯨ ꯄꯣꯛꯂꯛꯄꯗ ꯑꯩꯅ ꯁꯦꯠꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯆꯦꯠꯁꯨ ꯅꯈ꯭ꯋꯥꯡꯗ ꯖꯟꯇ꯭ꯔ ꯁꯥꯔꯤ ꯍꯥꯏꯔꯒ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯥꯕꯤ ꯍꯥꯏꯔꯒ ꯁꯤꯒꯗꯕꯅꯤ ꯑꯁ ꯏꯃꯥ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯅꯣ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤ ꯈꯛꯇꯅꯤ ꯏꯃꯥ ꯑꯩꯅ ꯊꯥꯖꯕꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯥꯏꯁꯤꯡꯗꯤ ꯊꯥꯖꯗꯦꯗ ꯏꯃꯥ ꯍꯩꯅꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦꯍꯦ ꯉꯁꯤꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯇꯧꯒꯅꯨꯅꯦꯍꯦ ꯍꯣꯏ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯃꯍꯥꯛꯅꯕꯨꯗꯤ ꯑꯊꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯁꯦꯅꯥ ꯁꯣꯏꯉꯝ ꯌꯥꯎꯕꯤꯗꯕ ꯍꯥꯏꯗꯅ ꯅꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯂꯝꯂꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯅ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯗ ꯁꯤꯒꯗꯧꯔꯤꯕꯅꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯃꯤꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯤꯕ ꯆꯪꯕꯒꯤ ꯃꯇꯥꯡꯗꯒ ꯋꯥꯔꯤ ꯁꯥꯔꯛꯂꯒꯅ ꯄꯨꯛꯅꯤꯡ ꯈꯔ ꯊꯧꯒꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯥꯏꯀꯦꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯩꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯥꯏꯀꯦꯜꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯪ ꯃꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯃꯁꯛ ꯑꯃꯨꯛꯇꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯪꯈꯤꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯂꯤꯁꯤꯡ ꯑꯣꯏꯗꯨꯅ ꯃꯐꯝꯗ ꯀꯣꯏꯆꯤꯡꯁꯤꯡꯅ ꯀꯣꯏꯄꯨ ꯄꯨꯒꯨꯝꯅꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯃꯪ ꯑꯗꯨꯗ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯏꯟꯈꯠꯂꯛꯄꯒꯤ ꯅꯧꯕꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯤꯃ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯕ ꯃꯥꯏꯀꯦꯜꯗꯤ ꯃꯪꯐꯥꯎꯅꯔꯛꯂꯕꯁꯨ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯄꯨ ꯃꯊꯃꯣꯏ ꯅꯨꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯒꯗꯕ ꯃꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯃꯔꯣꯜ ꯄꯨꯔꯛꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯡꯅ ꯈꯨꯔꯨꯝꯂꯝꯂꯦ ꯍꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯖꯣꯟꯁꯟ ꯀꯦꯅꯦꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯣꯐꯤꯁꯇ ꯌꯧꯔꯕ ꯀꯥꯟꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯁꯥ ꯌꯥꯝꯅ ꯒꯟ ꯄ꯭ꯔꯨꯐꯀ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯔ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯤ ꯒꯟ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯕꯅꯤ ꯕ꯭ꯔꯤꯇꯦꯟꯗꯒꯤ ꯊꯥꯔꯛꯄꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯀꯗꯕꯅꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯤ ꯉꯁꯥꯏꯅ ꯆꯧꯀꯤꯗꯥꯔꯗ ꯂꯣꯏꯅꯃꯛ ꯄꯦꯛ ꯑꯞ ꯇꯧꯍꯟꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯈꯪꯒꯅꯤꯀꯣ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯃꯤ ꯐꯣꯟꯗꯤ ꯇꯥꯕ ꯌꯥꯔꯣꯏ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 9 ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯣꯟꯊꯈꯤꯕ ꯇꯥꯔꯕꯗꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯩꯈꯣꯏꯗ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯒꯗꯕꯅꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯍꯜꯂꯛꯀꯗꯕꯅꯤ ꯑꯗꯣ ꯅꯈꯣꯏꯅꯗꯤ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯪꯍꯜꯂꯛꯄ ꯉꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯛ ꯌꯥꯈꯤꯗꯕ ꯇꯥꯔꯕꯗꯤ ꯀꯦꯅꯦꯗꯤꯅ ꯁꯥꯔ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨꯗ ꯀꯦꯅꯦꯗꯤꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯂꯦꯡꯕ ꯁꯦꯝꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯤꯄꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯦꯠꯋꯥꯛ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯕ ꯃꯐꯝ ꯑꯃꯗꯁꯨ ꯅꯦꯠꯋꯥꯛ ꯐꯪꯍꯟꯗꯨꯅ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯗꯤꯚꯥꯏꯁ ꯑꯃꯈꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯅꯤ ꯁꯥꯔꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯑꯦꯟꯇꯦꯅꯥ ꯃꯆꯥꯁꯤ ꯐꯤꯠ ꯑꯃꯈꯛ ꯋꯥꯡꯈꯠ ꯅꯥꯏꯅ ꯆꯤꯡꯈꯠꯈꯤꯕ ꯃꯇꯝꯗ ꯑꯗꯨꯒ ꯈꯤꯟꯈꯤꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯥꯔꯒꯗꯕꯅꯤ ꯃꯗꯨꯒꯤ ꯕꯦꯇ꯭ꯔꯤꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯔꯖ ꯇꯧꯒꯅꯤ ꯅꯈꯣꯏꯅ ꯄꯨꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯥꯏꯗꯣꯛꯂꯕꯗꯤ ꯃꯩꯗꯨ ꯀꯣꯟꯅꯔꯣꯏꯅꯦ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨꯗ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯆꯥꯔꯖ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯗꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯑꯗꯨ ꯀꯥꯎꯕ ꯌꯥꯗꯦ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯕꯤ ꯂꯃꯈꯥꯡ ꯌꯧꯔꯕ ꯀꯥꯟꯗꯁꯨ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯄꯥꯎ ꯍꯥꯏꯔꯛꯀꯗꯕꯅꯤ ꯌꯦꯁ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯇ꯭ꯔꯥ ꯍꯨꯟꯅ ꯂꯥꯛꯂꯝꯃꯤ
The Diamond Source of Billets and Haiba Mafumaduda. Numit a sig numidangi matamadu fau hausinkri. Makoya sumang lia palaitan a line. Driver Amadia dumang yauri. Driver adu di gari manung aduda dumang laigadribani tumba saba lekpa. Mahak di gari asit honaba. Makoya salibasida missing wine at habanati. Masi makoy company rule ni. Mamangi matam that hokiba gari driver adusu. Hinglam kikani maha halakpa yadrasu. Mafamama the lairangani haiduna di makoya at hazaribani. Machine takpari koina saliba khongset asida driver asidi mi oina thadi haibni somna tangi gari adu mamai leiwa mamai chumba makoina saliba mafum adu fawba pubiba khaktani aibaga tawbaga network masai amada fawba karamdi adu bu Kennedy na sarakhiba powerful oreba device adu ki matengna makoina internet samduna network ka handuna pawo do hai khirami makoi company adu ki manager adu su adu ki matik harau serami oh aina handak siliba second plan journey asidi soina success oiragani Hoi sat kriba mioi mapaladu gi marai wakta kari kari thuram gadaba haibadu madi khangdi driver adu gi thaba yadri sat kriba khongsel adu da siraga na masagi madai to oiba amung ana test tarakta ba haibadu da sign taroga contract lawnaraga thori ba gari oibani na mioi mapaladu sira basu company na marai makhoi gi yum singi kana ba hangang amage career siam ngamna ba sempham di dum pija khraga da bani haida manager adu no mahak di hojing mamite uri basi promotion amadi makhoi branch se thasabaga loina khosu khulai amadi sim khaya kai tharakda uduna te laikri satkriba khongset asina exploration soi soina tawragani haiba sigi wakhaldini laiba asumna nongma ama mapung phana hojing khrabada makhoi ahum adu yaurari makhoi ahum na mafum adu yaw matamda makhoi na khallaga laklibaduga pungtai tai unraga lerami mafum sigi masida pungkai kairaba te kairaba gari kayam shutta tadna long na laibasu yawi khoi hom do tapna gari du gi kum tharli driver adu dikina gari manu madu thalai gari guma khudong thiba tar basu masa kanjana bagi damak khoi o masu huntok lam laga thauki ka tori bagi mawong ni lairiba Kennedy na han kum tharklai mathang kum tharklaba kanda akoi bagi phibam du yengli itau Johnson yengni gari singa siloina manglaga lai Panyamdi yam basani mafum asida explore to laki basingdo mathang gari singa do makoi ni yengai hairiba lain huthari ba shurung modu gi manak samdringa matamda sum yangla ka matamda gari singa do gi marakta makoi gi company gi crew mapal chatkiba gari do syauramli makoi omodu sensi lagi driver nang siara badi amuk te kum tharo masida nang na kari go makhang da ba laire khoi ni khangli do driver adu ki na gari manu modu gi manga khai Mixel adu sing tharaga ngamloi haira as ta Jackson nang amuk te kum doro ka yurage kyam kuljoino as meiti masa manje the nang si naril adu panda ba hoi bungo nakhoi ahum adumak mafam du de leijawo ai di kum darak pa ngamloi ye nakhoi ni khangda bagi wani ne mafam sigi wani nakhoi khangda bro paisa sin bagi ai sulapi bagi wani natra badi nga na company sigi exit tawragai atopa company amada join tawra dawni ne prop chang sile Michael Maka Johanna di kitang close oina punba driver aman thongga fat hang thole hairiga asta Jackson awba khaduroi nanaw yauri basidi company sigi moto company sigi rule and regulation leiba tarabasu nanaw gi ma yingbiriga amuktadi kum thabiro lokidobage Michael aida sing ba fom sida khong tawa fawbu kibani phari company sigi rule na tongan khre hairiga ai nangi nama yingduna ai kumdi kum tharaklaki yamna kina Jackson du kum tharai Jackson ye mai thong asida mafam asigi wari kharama khairi khangbugi mami yam sultari Jackson yawn kum tharak laba kanda Jackson chu oi mamang makhoi driver machine na gari asi ju khangi mamang sekriba crew member ma palladuna tongkiba gari ni haibado gari adu driver se to hangtok matamda driver du su yawramdi gari manu aduda pot sai su amata yawramdi adubu lairariba surung sigi ako hibada mafam da ten kaya amdi kuchu khulai kaya su saithok laibani makhoina pu khibaduna karamano haibadi amata khanglamdi madudagi Jackson do pakhali driver phawba lemna thadre na side inao ai ngamlaroi ai gari manungda kakhat khragi asta Jackson ngai khoibani nangbo nanauna yum yoragane nang yamna pamjaba pokto konggi haiba kisi omo yera manga oigera nangna saba ngamdogdo nonga phamaga sagi su sausi saba thakpada khara pamjaba Jackson ni as nangna marolama
ꯑꯗꯣ ꯁꯣꯏꯅꯒꯨꯝꯁꯤꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯃꯄꯥꯜꯗ ꯂꯦꯛꯄ ꯉꯝꯂꯣꯏꯀꯣ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯨꯝꯐꯝ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩ ꯇꯣꯡꯒꯅꯤꯀꯣ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯀꯥꯔ ꯑꯁꯤꯁꯨ ꯈꯔ ꯋꯥꯡ ꯆꯥꯎꯕꯗꯤ ꯈꯔ ꯁꯥꯡꯇꯣꯛꯄ ꯒꯟ ꯄ꯭ꯔꯨꯐꯀ ꯑꯣꯏꯕꯅꯤꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯍꯣꯏꯕ ꯇꯥꯖꯤꯛꯁꯟ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯄꯨꯈꯤꯕ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯗꯤꯚꯥꯏꯁꯀ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯖꯦꯛꯁꯟꯅ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕꯁꯤꯗꯤ ꯏꯍꯣ ꯍꯣꯔꯕꯁꯤꯗꯤ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯌꯥꯎꯔꯝꯂꯒꯗꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯗ ꯄꯥꯎ ꯄꯤꯒꯗꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯀꯦꯅꯦꯗꯤ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯀꯣꯏꯕꯗꯨꯗ ꯉꯛꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ ꯖꯣꯟꯁꯟꯗꯨꯁꯨ ꯃꯉꯥꯏꯔꯤ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯁꯔꯨ ꯁꯌꯥꯡꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯖꯣꯟꯁꯟ ꯑꯃꯗꯤ ꯀꯦꯅꯦꯗꯤꯗꯤ ꯃꯈꯣꯏꯅ ꯇꯦꯟꯒ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯀꯗꯧꯔꯤꯕꯁꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯅ ꯇꯦꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯦꯟ ꯈꯜꯂꯝꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯥꯏꯊꯣꯛꯇꯕ ꯃꯐꯝ ꯌꯥꯒꯥ ꯑꯃꯗ ꯈꯟꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯇꯟꯗꯧꯔꯤꯗ ꯍꯣꯔꯦꯟ ꯑꯍꯤꯡꯅꯦ ꯐꯤꯕꯝ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯆꯥꯛ ꯃꯔꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯃꯥꯏꯀꯦꯜꯅ ꯑꯁ ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯑꯁꯤ ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯃꯅꯨꯡ ꯊꯪꯉꯨ ꯑꯩꯅ ꯃꯇꯥꯏ ꯊꯪꯕꯤꯒꯦ 1 ꯗꯦꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠ ꯄꯤꯒꯗꯕ ꯏꯈꯠꯀꯗꯕꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯄꯤꯔꯁꯤ ꯃꯦꯅꯦꯖꯔꯗ ꯑꯗꯨꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯈꯨꯗꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯅꯦꯠꯋꯥꯔꯛ ꯇ꯭ꯔꯦꯄꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯅꯦꯠꯋꯥꯔꯛ ꯐꯥꯔꯤ ꯅꯦꯠꯋꯥꯔꯛ ꯁꯦꯡꯂꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯐꯥꯎꯕ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯤ ꯀꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯦꯅꯦꯗꯤꯒ ꯃꯥꯏꯀꯦꯜꯒꯅ ꯀꯟꯅ ꯁꯦꯝꯂꯤ ꯖꯣꯟꯁꯟ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯣꯏꯒꯤ ꯗꯤꯚꯥꯏꯁꯇꯨꯕꯣ ꯅꯦꯠꯋꯥꯔꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯥꯏꯀꯦꯜꯅ ꯀꯥꯗ꯭ꯔꯤ ꯍꯩ ꯃꯈꯨꯟ ꯃꯁꯥ ꯂꯦꯡꯕꯁꯤꯅ ꯁꯦꯝꯂꯤꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯥꯏꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯨꯚꯤꯗꯒ ꯌꯥꯎꯕ ꯇꯦꯂꯤꯚꯤꯖꯟꯗꯒꯤ ꯊꯛꯀ ꯑꯣꯟꯊꯣꯔꯛꯄ ꯔꯣꯕꯣꯠꯇꯣ ꯃꯤꯅꯤ ꯔꯣꯕꯣꯠꯇꯣ ꯃꯥꯟꯗ꯭ꯔꯣ ꯗꯤꯁꯦꯞꯇꯤꯀꯟꯗꯣ ꯑꯁ ꯅꯈꯣꯏꯁꯤꯅ ꯊꯣꯛ ꯂꯥꯡꯅ ꯉꯥꯡꯉꯤꯍꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯖꯦꯛꯁꯟꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕꯗꯣ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯂꯝ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯁꯤꯡꯗꯨ ꯆꯤꯡꯁꯜꯂꯦ ꯍꯥꯏꯔꯒ ꯑꯦꯁꯤ ꯊꯥꯔꯒꯅꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁ ꯑꯩꯕꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯦꯛꯄꯁꯤꯕꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯀꯔꯤ ꯇꯧꯔꯛꯑꯣꯏꯗꯕꯖꯥꯠꯅꯣ ꯃꯥꯏꯀꯦꯜꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯂꯩꯍꯧꯕꯅ ꯐꯗꯣꯏꯔꯥ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯦ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯊꯣꯔꯛꯑꯒ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯔꯞ ꯁꯦꯜꯂꯛꯏ ꯃꯈꯣꯏꯅ ꯇꯦꯟ ꯈꯜꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝ ꯃꯨꯁꯤꯟ ꯃꯨꯉ ꯑꯃ ꯃꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯈꯪꯉꯤ ꯐꯔꯞ ꯆꯪꯁꯤꯜꯂꯛꯏ ꯖꯦꯛꯁꯟꯁꯨ ꯁꯣꯔ ꯃꯄꯤ ꯍꯣꯟ ꯃꯈꯩ ꯑꯁ ꯁꯤꯔꯝꯅꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯇꯥ ꯖꯦꯛꯁꯟ ꯂꯥꯏꯅꯒ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯣ ꯍꯥꯏꯗꯅ ꯅꯣꯛꯂꯤ ꯀꯔꯦꯝꯅꯔꯤ ꯅꯠꯇꯦꯃꯤ ꯅꯣꯏꯕꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯊꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯣꯏꯒ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅꯤꯗꯅ ꯅꯤꯄꯥ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯔꯨꯜ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯇꯥ ꯖꯦꯛꯁꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯅꯦ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯌꯦꯡ ꯀꯨꯝꯊꯕ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯌꯥꯎꯍꯜꯂꯣꯏꯕ ꯃꯊꯛꯁꯤꯗ ꯁꯨꯝ ꯂꯩꯒꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯈꯤꯕ ꯊꯣꯛꯂꯕꯁꯨꯅꯦ ꯅꯪ ꯑꯗꯨꯃꯛ ꯆꯠꯆꯀꯣ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟ ꯑꯁ ꯏꯇꯥꯎ ꯃꯥꯏꯀꯦꯜ ꯑꯗꯨꯒ ꯄꯜꯂꯛꯈꯤꯅꯨꯗ ꯀ꯭ꯂꯥꯞ ꯅꯤꯛꯂꯤꯉꯩꯁꯤꯗ ꯃꯥꯏꯀꯦꯜ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯁꯨꯝꯅ ꯃꯃꯩ ꯊꯪꯗꯗꯤ ꯃꯈꯣꯏ ꯅꯦꯠꯋꯥꯔꯛꯀꯤ ꯗꯤꯚꯥꯏꯁ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯗꯣ ꯀꯥꯔꯛꯂꯗꯨꯅ ꯅꯦꯠꯋꯥꯔꯛꯇꯣ ꯃꯈꯣꯏ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯀꯅꯥꯗ ꯕꯤꯅꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯌꯥꯔꯕꯗꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯧꯖꯤꯛ ꯎꯠꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯥꯏꯀꯦꯜꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯛꯁꯟꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯇꯣꯡꯒ ꯃꯨꯠ ꯊꯝꯈꯣ ꯃꯨꯠ ꯐꯠ ꯊꯝꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯀꯩꯗꯧꯔꯒꯦ ꯇꯥ ꯖꯦꯛꯁꯟ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯏꯀꯦꯜ ꯑꯩꯅ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯌꯥꯎ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏꯁꯤ ꯇꯥ ꯖꯦꯛꯁꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯆꯠꯂꯔꯣꯏꯒꯦ ꯃꯨꯠ ꯑꯗꯨ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯁꯥꯔ ꯅꯨꯃꯤꯗꯥꯡꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯐꯣꯇꯣ ꯑꯣꯏꯔꯕꯁꯨ ꯊꯥꯖꯔꯛꯂꯒꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯍꯥꯟꯕꯗꯣ ꯏꯈꯠꯂꯒ ꯊꯥꯔꯛꯎꯀꯣ PDF ꯐꯥꯏꯜ ꯑꯣꯏꯅ ꯌꯦꯁ ꯁꯥꯔ ꯃꯗꯨ ꯔꯤꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯖꯔꯛꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯇꯝꯅꯈ꯭ꯔꯦ ꯖꯦꯛꯁꯟ ꯃꯁꯥꯗ ꯑꯗꯨꯃꯛ ꯀꯤꯊꯤ ꯀꯤꯔꯣꯝ ꯏꯇꯧ ꯇꯧꯅ ꯃꯃꯤꯠ ꯃꯅꯥꯗ ꯀꯨꯔꯨ ꯑꯣꯠꯂꯒ ꯌꯦꯡꯂꯤꯕꯅꯤ
ꯃꯈꯣꯏꯒꯤ ꯇꯦꯜ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯇꯦꯟ ꯑꯗꯨ ꯉꯥꯁꯤꯟꯈ꯭ꯔꯦ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯆꯦꯟ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯇꯦꯟ ꯑꯁꯤꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯇꯧꯔꯛꯂꯕꯁꯨ ꯍꯨꯝꯇꯦꯛꯄ ꯉꯝꯂꯣꯏꯗꯕ ꯂꯦꯟꯖꯥꯎ ꯇꯥꯔꯛꯂꯕꯁꯨ ꯐꯥꯎꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯇꯦꯟ ꯃꯈꯜ ꯑꯃꯅꯤ ꯂꯩꯔꯤ ꯃꯥꯏꯀꯦꯜꯅ ꯃꯇꯥꯏ ꯊꯪ ꯖꯦꯛꯁꯟꯅ ꯑꯅꯤꯁꯨꯕ ꯊꯪ ꯃꯥꯏꯀꯦꯜꯒ ꯊꯪꯅꯅ ꯖꯣꯟꯁꯟ ꯑꯃꯗꯤ ꯀꯦꯅꯦꯗꯤꯅ ꯃꯅꯨꯡ ꯏꯊꯪ ꯊꯪꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯣꯟ ꯌꯦꯡꯅꯔꯝꯂꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯖꯦꯛꯁꯟꯗꯤ ꯃꯁꯥꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯗꯨꯅꯔ ꯑꯀꯤꯕ ꯍꯥꯏꯕꯗꯨꯅ ꯂꯥꯡꯀꯣꯏ ꯆꯟꯈ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯄꯥꯛ ꯍꯦꯛ ꯌꯥꯔꯝꯗꯦ ꯃꯥꯏꯀꯦꯜꯗꯨꯗꯤ ꯈ꯭ꯔꯣ ꯈ꯭ꯔꯣ ꯉꯥꯛꯄꯣꯡ ꯇꯨꯝꯃꯤ ꯑꯅꯤꯌꯜꯁꯨ ꯃꯉꯥꯏ ꯊꯦꯡꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯜ ꯑꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯥꯁꯣꯛ ꯄꯤꯛꯅ ꯅꯥꯍꯦꯕꯒꯨꯝꯅ ꯑꯃꯒ ꯑꯃꯒ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯗꯅ ꯈꯟꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯇꯥꯔꯛꯂꯝꯃꯤ ꯖꯦꯛꯁꯟꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯐꯩꯖꯣꯞ ꯃꯅꯨꯡ ꯑꯗꯨꯗ ꯃꯛꯂꯥꯛꯀ ꯊꯛ ꯊꯝꯂꯕꯅꯤ ꯃꯃꯥꯏ ꯃꯄꯥꯗꯨ ꯈꯛ ꯐꯥꯠꯂꯒ ꯃꯈꯣꯏ ꯇꯦꯟꯒꯤ ꯊꯣꯡ ꯑꯗꯣꯝꯗꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯦꯡꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯆꯩꯅꯥ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯇꯞ ꯇꯥꯏꯉꯩ ꯐꯨꯊꯕ ꯇꯞ ꯇꯥꯏꯉꯩ ꯑꯣꯠꯄ ꯅꯩꯕꯒꯤ ꯃꯈꯣꯜꯅꯤ ꯇꯥꯔꯛꯂꯤꯕ ꯑꯃꯨꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯖꯦꯛꯁꯟ ꯑꯗꯣ ꯃꯥ ꯀꯤꯕꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯑꯗꯣ ꯊꯛ ꯂꯥꯎꯅ ꯌꯥꯎꯋꯜꯂꯛꯄꯗꯒꯤ ꯃꯥ ꯀꯤꯕꯗꯨ ꯈꯔ ꯐꯔꯦ ꯇꯨꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯅ ꯂꯦꯡꯂꯛꯄꯗꯒꯤ ꯃꯄꯥꯜ ꯊꯣꯛꯁꯤꯜꯂꯝꯒꯗꯕꯗꯨ ꯆꯠꯂꯦꯞꯄꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯇꯩꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯍꯥꯛ ꯈꯛꯇꯅꯤ ꯇꯥꯏꯕ ꯃꯈꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯔꯪꯅ ꯌꯥꯝꯅ ꯀꯤꯅ ꯈꯣꯟꯖꯦꯜ ꯇꯥꯔꯝꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯇꯦꯟ ꯑꯁꯤ ꯃꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯐꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯖꯦꯛꯁꯟ ꯃꯁꯥꯗꯨꯗꯤ ꯂꯣꯏꯔꯦ ꯃꯍꯥꯛ ꯋꯥꯟꯊꯦꯗꯦꯗ ꯈꯥꯛꯄꯅꯤ ꯃꯃꯤꯠ ꯃꯄꯥꯗꯨ ꯈꯛ ꯐꯥꯠꯂꯒ ꯃꯃꯤꯠ ꯎꯏꯁꯟꯕꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯐꯩꯖꯣꯞ ꯑꯗꯨꯅ ꯁꯨꯞꯆꯜꯂꯒ ꯃꯍꯥꯛ ꯑꯀꯤꯕꯗꯨ ꯀꯟꯅ ꯈꯥꯡꯂꯤ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯁꯤꯅ ꯈꯔ ꯀꯟꯕ ꯇꯦꯜ ꯑꯃ ꯑꯣꯏꯕꯒꯤꯔ ꯀꯟꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯣ ꯁꯦꯒꯥꯏꯒ ꯈꯣꯈꯥꯏꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯒꯥꯔꯤ ꯀꯌꯥ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯇꯦꯟ ꯀꯌꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯥꯛꯇꯛꯅꯅ ꯂꯩꯕꯒꯨꯝꯅ ꯅꯣꯛꯈꯦꯗꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡꯒꯤ ꯍꯣꯔꯣꯟ ꯄꯦꯄꯥ ꯍꯥꯏꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯣꯏꯔꯦ ꯖꯦꯛꯁꯟ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯅꯤ ꯃꯥꯏꯀꯦꯜꯗꯨ ꯉꯟꯇꯥꯅ ꯌꯥꯍꯧꯔꯛꯂꯦ ꯍꯥꯏꯔꯒ ꯃꯁꯥꯃꯛꯅ ꯀꯣꯐꯤ ꯀꯞ ꯑꯃ ꯂꯣꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯕꯨ ꯆꯤꯡꯅ ꯊꯣꯔꯛꯂꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯆꯤꯜ ꯈꯔ ꯊꯥꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯔꯨꯞ ꯂꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯖꯦꯛꯁꯟ ꯑꯗꯨꯁꯨ ꯌꯥꯎꯅ ꯋꯥ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯁꯍꯔꯗꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯆꯤꯜꯅꯣꯗ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯥꯂꯦꯟ ꯆꯪꯂꯝꯗꯥꯏ ꯑꯣꯏꯔꯕꯁꯨ ꯂꯩꯆꯤꯟꯁꯦ ꯐꯖꯅ ꯊꯥꯔꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯁꯨꯝ ꯀꯣꯐꯤꯗꯣ ꯊꯛꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯤ ꯃꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯛꯁꯟꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯃꯩ ꯊꯪꯗ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯔꯦ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯀꯌꯥ ꯅꯝꯂꯦ ꯍꯥꯏꯔꯒ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯂꯒ ꯖꯦꯛꯁꯟꯕꯨ ꯃꯁꯥ ꯅꯣꯝꯂꯨꯕ ꯃꯇꯝꯗꯗꯤ ꯖꯦꯛꯁꯟꯗꯨ ꯂꯦꯛꯊꯕꯒꯨꯝ ꯇꯧꯔꯒ ꯂꯩꯔꯝꯂꯦ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯖꯦꯛꯁꯟ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯏꯀꯦꯜꯅ ꯇꯥ ꯖꯦꯛꯁꯟꯒꯤ ꯍꯧꯅꯕꯤ ꯂꯦꯛꯊꯕꯤꯗꯨ ꯇꯧꯔꯛꯂꯤꯕ꯭ꯔꯣ ꯑꯁ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯑꯩꯗꯤ ꯀꯤꯕꯅ ꯏꯁꯥꯁꯤ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦꯅꯏꯁ ꯇꯧꯔꯗꯧꯅꯤ ꯂꯥꯏꯌꯨꯡꯒꯗꯤ ꯆꯤꯁꯟꯗ꯭ꯔꯣ ꯇꯥ ꯖꯦꯛꯁꯟ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯔꯗꯧꯅꯤ ꯍꯤꯗꯥꯛꯈꯔ ꯄꯥꯏꯗꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔో ꯅꯅꯥꯎ ꯍꯤꯗꯥꯛ ꯂꯧꯖꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯤ ꯍꯣꯏ ꯀꯗꯥꯏꯗꯒꯤ ꯍꯤꯗꯥꯛꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯨ ꯑꯃꯇ ꯇꯥꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯤꯗꯥꯛꯇꯤ ꯄꯥꯝꯅꯤꯕ ꯑꯣꯏꯔꯦ ꯃꯍꯥꯛ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛ ꯇꯝꯁꯤꯔꯥ ꯇꯝꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯩ ꯑꯗꯨꯕꯨ ꯖꯣꯟꯁꯟ ꯑꯃꯗꯤ ꯀꯦꯅꯦꯗꯤꯒꯤ ꯃꯐꯝ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯎꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤ ꯖꯦꯛꯁꯟꯅ ꯇꯞꯅ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯗꯤ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯇꯥ ꯖꯦꯛꯁꯟ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯇꯥ ꯖꯦꯛꯁꯟꯒꯤꯗꯨꯗꯤ ꯖꯣꯝꯕꯤ ꯑꯦꯄꯣꯀꯥꯂꯤꯞꯁꯀꯤ ꯐꯤꯂꯝꯒꯨꯝ ꯃꯥꯜꯂꯤꯅꯤ ꯋꯥꯔꯜ ꯋꯥꯔ Z ꯀꯥꯏꯗꯣ ꯆꯥꯎꯔꯕ ꯀꯆꯥꯎꯗꯒ ꯖꯣꯝꯕꯤ ꯃꯌꯥꯝ ꯍꯣꯏꯖꯜꯂꯒ ꯎꯋꯥꯒ ꯂꯥꯡꯕꯗꯣ
ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯈꯔ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯈꯔ ꯃꯥꯟꯕ ꯋꯥꯔꯤ ꯈꯔ ꯂꯤꯕꯨ ꯀꯩꯗꯧꯔꯕꯒꯦ ꯇꯥꯖꯤꯛꯁꯟꯁꯨ ꯌꯥꯝꯅ ꯃꯥꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯔꯕꯥꯟ ꯂꯤꯖꯦꯟꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯝꯃꯤ ꯑꯌꯨꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯁꯝꯂꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗꯒꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯌꯥꯕ ꯃꯗꯨꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯩꯔꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯜ ꯆꯥꯡ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯟ ꯑꯃꯒ ꯈꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯉꯝꯂꯣꯏ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯗꯤꯚꯥꯏꯁ ꯀꯌꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯤꯜꯂꯒ ꯂꯩꯔꯤ ꯍꯥꯏꯗꯅ ꯃꯥꯏꯀꯦꯜꯅ ꯌꯥꯔꯦ ꯀꯔꯤꯒꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯅꯣ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯀꯥꯏ ꯍꯥꯏꯖꯜꯂꯤ ꯃꯤꯊꯦꯟ ꯒ꯭ꯌꯥꯁ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯤ ꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯊꯝꯂꯤꯕꯁꯤꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗ ꯍꯣꯔꯦꯟꯗꯤ ꯈꯪꯍꯜꯂꯛꯂꯒꯗꯕꯅꯤ ꯁꯤꯒꯅꯦꯜꯗꯣ ꯄꯤꯔꯛꯂꯒꯗꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯎ ꯑꯀꯣꯏꯕꯁꯤꯗꯅꯦ ꯃꯃꯥꯡꯗ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗꯣ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯥꯏꯀꯦꯜꯗꯤ ꯃꯁꯥꯗ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯕ ꯃꯄꯜ ꯑꯗꯨ ꯁꯤꯔꯝꯒꯗ꯭ꯔꯥ ꯆꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪꯖ ꯃꯈꯣꯏꯅ ꯄꯪꯖꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯃꯁꯥꯅ ꯆꯨꯅꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯀꯤ ꯑꯈꯪꯒꯤ ꯋꯥꯁꯤꯃ ꯂꯩꯔꯝꯗꯦ ꯃꯃꯩ ꯊꯪꯅ ꯃꯈꯣꯏ ꯑꯌꯨꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯈꯥ ꯑꯁꯤꯗ ꯊꯧꯔꯤ ꯊꯥꯗꯔꯒ ꯆꯪꯅꯕ ꯍꯥꯏꯗꯅ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕు ꯖꯣꯟꯁꯟ ꯑꯃꯗꯤ ꯀꯦꯅꯦꯗꯤꯗꯤ ꯃꯀ꯭ꯂꯥꯒ ꯊꯛꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯏꯀꯦꯜ ꯃꯊꯟꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯛꯁꯟ ꯑꯁꯤꯅ ꯁꯤ ꯌꯥꯗ꯭ꯔꯤ ꯅꯍꯥꯛ ꯃꯊꯟꯗꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯈꯣꯏ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯂꯨꯅꯗꯤ ꯀꯨꯝꯊꯈꯤꯒꯅꯨ ꯃꯤꯇꯔ 200ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯃꯛ ꯀꯨꯝꯊꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯀꯦꯅꯦꯗꯤ ꯏꯇꯥꯎ ꯖꯣꯟꯁꯟ ꯖꯦꯛꯁꯟꯅꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯤꯌꯦ ꯀꯨꯝꯊꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯦꯅꯦꯖꯔꯅꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇ꯭ꯔꯁꯇꯦꯗ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯦꯟꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡꯊꯝꯗ ꯊꯝꯖꯜꯂꯝꯕ꯭ꯔꯁꯨ ꯗꯥꯏꯃꯟ ꯁꯣꯔꯁꯅꯤ ꯍꯥꯏꯕꯅꯤꯀꯣ ꯂꯩꯔꯥꯏꯗꯒ ꯗꯥꯏꯃꯟ ꯅꯝꯂꯕꯗꯤ ꯑꯗꯨꯃꯛ ꯐꯛꯂꯒ ꯅꯥꯐꯤꯈꯥꯎꯗ ꯍꯥꯞꯆꯜꯂꯒ ꯅꯁꯥꯒꯤ ꯑꯣꯏꯖꯗꯣꯏꯅꯤ ꯕꯤꯂꯤꯌꯅꯔ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯃꯤꯠ ꯅꯥ ꯁꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯃꯩ ꯊꯪꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯊꯪ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯧꯔꯤꯗꯨꯅ ꯃꯊꯛ ꯑꯗꯨꯗ ꯌꯣꯠꯀꯤ ꯎꯆꯨ ꯑꯗꯨ ꯌꯩꯔꯒ ꯐꯥꯔꯤ ꯐꯅ ꯁꯥꯡꯅ ꯀꯨꯝꯊꯔꯤ ꯃꯤꯇꯔ 100ꯃꯨꯛ ꯌꯧꯕꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯃꯈꯥ ꯂꯨꯊꯕꯗꯨꯒꯤ ꯃꯌꯦꯛ ꯑꯃꯠꯇ ꯎꯔꯝꯗꯦ ꯑꯃꯝꯕ ꯉꯥꯛꯇꯅ ꯎꯔꯝꯃꯤ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯔꯦꯟꯖ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯟꯖꯔꯕꯁꯨ ꯐꯟ ꯆꯣꯡꯗ ꯃꯇꯦꯛ ꯂꯩꯔꯥꯏꯗꯨꯗ ꯅꯦꯠꯇꯨꯅ ꯃꯤꯇꯔ 200ꯃꯨꯛꯇꯤ ꯌꯧꯁꯤꯟꯈ꯭ꯔꯦ ꯂꯥꯎꯈꯠꯂꯛꯏ ꯖꯦꯛꯁꯟ ꯃꯤꯇꯔ 200 ꯌꯧꯔꯦ ꯖꯦꯛꯁꯟ ꯑꯗꯨꯗꯤ ꯀꯥꯈꯠꯂꯛꯅꯕ ꯇꯧꯔꯣ ꯀꯔꯤꯗꯤ ꯎꯏ ꯀꯔꯤꯁꯨ ꯎꯗꯦꯗ ꯕꯨꯠꯆꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯖꯦꯛꯁꯟꯗꯤ ꯑꯁꯣꯝꯗ ꯂꯩꯔꯥꯏꯗꯨꯗꯒ ꯃꯊꯟꯗꯒ ꯂꯩꯍꯧꯕꯅꯤ ꯃꯍꯥꯛ ꯀꯤꯌꯦꯕꯅꯤ ꯃꯈꯥꯗꯒꯤ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯥꯈꯠꯅꯔꯛꯂꯝꯃꯤ ꯃꯈꯥꯗꯨꯗ ꯀꯨꯝꯊꯔꯨꯕ ꯃꯇꯝꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟꯗꯣ ꯃꯁꯥꯗꯨ ꯇꯨꯐꯛ ꯏꯆꯟ ꯆꯟꯕꯒꯨꯝꯅ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯖꯦꯛꯁꯟ ꯑꯗꯨꯅꯗꯤ ꯀꯛꯁꯤ ꯈꯠꯇꯅ ꯃꯥꯏꯀꯦꯜ ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯃꯋꯥ ꯂꯧꯕꯤꯗꯦ ꯖꯦꯛꯁꯟ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯋꯥꯔꯤ ꯂꯤꯅꯤꯡꯂꯤꯕꯅꯦꯅ ꯀꯤꯍꯟꯅꯤꯡꯂꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯑꯩꯗꯤ ꯑꯣꯟꯂꯥꯏꯟꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯤꯡꯁꯦ ꯑꯃꯠꯇ ꯇꯨꯁꯨ ꯀꯤꯕꯁꯨ ꯌꯥꯎꯗꯦꯗ ꯖꯦꯛꯁꯟꯅ ꯍꯥꯏꯔꯤꯕꯗꯨ ꯀꯃꯥꯏꯅ ꯀꯤꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯣꯔꯦꯟꯗꯤ ꯏꯇꯩꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯎꯁꯤ ꯖꯦꯛꯁꯟꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕꯤꯗꯕꯗꯨꯗ ꯑꯗꯨꯕꯨ ꯖꯦꯛꯁꯟꯅ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯏꯍꯣꯡ ꯍꯣꯡꯕ ꯇꯥꯏꯐꯦꯠ ꯏꯇꯥ ꯇꯥꯁꯤꯟꯕꯒꯨꯝꯗ ꯃꯍꯥꯛ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯃꯥꯏꯀꯦꯜꯁꯤꯗ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯅ ꯆꯣꯛꯊꯕꯒꯤ ꯃꯁꯥꯁꯤ ꯑꯦꯛꯁꯣꯁꯇꯦꯗ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯒꯨꯝꯕ ꯈꯔ ꯊꯛꯂꯒ ꯐꯖꯅꯤꯅ ꯍꯦꯛ ꯍꯥꯏꯗꯣꯛꯏ ꯁꯨꯝꯅ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯊꯥꯅꯈꯤꯔꯝꯃꯤ ꯖꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯑꯅꯤꯁꯨꯕꯗ ꯊꯪꯗ꯭ꯔꯦ ꯃꯌꯥꯏ ꯑꯍꯨꯝꯁꯨꯕꯗꯨꯗ ꯊꯪꯒꯦ ꯍꯥꯏꯗꯨꯅ ꯑꯍꯨꯝꯁꯨꯕꯗꯨꯗ ꯊꯪꯉꯝꯃꯤ ꯃꯥꯏꯀꯦꯜ ꯑꯗꯨꯗꯤ ꯈ꯭ꯔꯣꯛ ꯅꯥꯀꯣꯡ ꯃꯈꯩ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ ꯀꯅꯥꯕꯨ ꯖꯦꯛꯁꯟ ꯑꯗꯨꯗꯤ
ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟ ꯑꯗꯨ ꯑꯂꯥꯡ ꯑꯣꯟꯁꯥꯎꯅꯗꯨꯅ ꯃꯁꯥ ꯑꯁꯤ ꯈꯣꯏꯗꯧ ꯑꯁꯤ ꯄ꯭ꯔꯤ ꯄ꯭ꯔꯤ ꯊꯤꯒꯠꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯇꯦꯟ ꯃꯅꯨꯡ ꯑꯁꯤꯗ ꯑꯣꯝꯆꯥꯛꯅꯔꯛꯄꯗꯒꯤ ꯃꯄꯥꯜꯁꯨ ꯌꯥꯝꯅ ꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟꯗꯨ ꯍꯧꯅꯔꯦ ꯍꯥꯏꯔꯒ ꯇꯦꯟꯒꯤ ꯆꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯥꯜꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯎꯔꯨ ꯎꯔꯨ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄꯗꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯩ ꯊꯪꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯃꯁꯥꯁꯤ ꯇꯔꯪ ꯆꯠꯈ꯭ꯔꯤ ꯅꯨꯡꯁꯤꯠꯅ ꯍꯛꯆꯤꯛ ꯂꯥꯡꯂꯤꯉꯩꯗ꯫ ꯇꯦꯟꯒꯤ ꯆꯦꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯇꯦꯟ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠꯅ ꯎꯔꯨ ꯎꯔꯨ ꯍꯥꯏꯗꯨꯅ ꯆꯪꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯃꯤꯠꯇꯣ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯄꯥꯡꯈꯠꯂꯦ ꯍꯥꯏꯔꯒ ꯁꯥꯎꯔꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯑꯃꯝꯕꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯊꯥ ꯑꯉꯟꯕꯗꯅꯤ꯫ ꯉꯁꯤꯗꯤ ꯖꯦꯛꯁꯟ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯅ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯇꯨꯝꯈꯤꯕꯅꯤꯅ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯏꯁꯩ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯀꯔꯤꯁꯨ ꯅꯪꯈꯤꯗꯦ꯫ ꯁꯤꯅ ꯑꯗꯨꯝ ꯐꯔꯦꯅꯦ꯫ ꯏꯁꯩꯁꯨ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ, ꯑꯀꯤꯕꯁꯨ ꯇꯥꯗꯕ꯫ ꯐꯣꯟ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯤ ꯑꯗꯨ ꯇꯨꯝꯂꯝꯗ꯭ꯔꯤ, ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯖꯣꯟꯁꯟꯗꯨ꯫ ꯃꯗꯨꯗꯒꯤ ꯇꯦꯟꯒꯤ ꯆꯦꯟꯒꯗꯣ ꯍꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠꯇꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯀꯦꯜ! ꯃꯥꯏꯀꯦꯜ! ꯃꯥꯏꯀꯦꯜꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯥꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯀꯦꯜ ꯊꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯀꯣꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤ ꯀꯣꯏꯀꯧ ꯀꯧꯏ꯫ ꯑꯗꯨꯕꯨ ꯖꯣꯟꯁꯟ ꯑꯃꯗꯤ ꯀꯦꯅꯦꯗꯤꯒꯤ ꯀꯔꯤꯁꯨ ꯂꯤꯈꯨꯟ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯀꯦꯜꯁꯨ ꯈꯔ ꯈꯖꯤꯛ ꯄꯥꯈꯠꯂꯞ ꯇꯧꯔꯛꯏ꯫ ꯇ ꯖꯦꯛꯁꯟ, ꯀꯝꯗꯧꯁꯤꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯖꯦꯛꯁꯟ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯥꯗ ꯇꯨ ꯁꯨꯡꯅ ꯌꯥꯝꯅ ꯀꯤꯅ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩ꯫ ꯃꯥꯏꯀꯦꯜꯅ, ꯇꯥ ꯖꯦꯛꯁꯟ, ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪꯗꯤ ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯈꯔ ꯄꯨꯊꯣꯛꯎ꯫ ꯁꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯃꯨꯛꯇ ꯅꯦꯠꯋꯥꯛꯇ ꯇ꯭ꯔꯦꯀꯤꯡ ꯇꯧꯁꯤ꯫ ꯃꯥꯒꯤ ꯗꯤꯚꯥꯏꯁꯇꯣ ꯅꯦꯠꯋꯥꯛ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯅꯦꯠꯋꯥꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔꯗ ꯄꯥꯎꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯗꯣ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯗ, ꯀꯩꯅꯣ ꯃꯥꯏꯀꯦꯜ, ꯐꯔꯦ, ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯦꯁ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯗꯨꯗ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯔꯤ ꯀꯔꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯒꯦꯔꯥ ꯌꯦꯡꯂꯛꯑꯣ꯫ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯅꯤ ꯁꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯁꯨꯝ ꯍꯜꯂꯛꯂꯣ꯫ ꯑꯗꯣ ꯅꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯂꯛꯀꯗꯕꯅꯤꯅꯦ, ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯇꯦꯟꯁꯤꯡꯒꯤ ꯐꯤꯕꯝꯗꯣ ꯃꯨꯟꯅ ꯌꯦꯡꯉꯛꯎ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯊꯝꯈ꯭ꯔꯒꯦ꯫ ꯃꯃꯥꯡꯒꯤ ꯃꯄꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯥꯡꯂꯝꯂꯒꯅꯤ꯫ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯥꯔ, ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ? ꯅꯠꯇꯦ ꯃꯥꯏꯀꯦꯜ, ꯅꯪꯒꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯗꯨꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯊꯥꯕꯅꯤ, ꯃꯤꯑꯣꯏ ꯃꯄꯜ ꯑꯗꯨꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯃꯄꯜ ꯑꯗꯨꯒꯤ ꯒꯥꯔꯤ ꯈꯛꯇꯃꯛ ꯂꯩꯔꯦ, ꯑꯇꯩ ꯇ꯭ꯔꯦꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯏꯔꯛꯑꯦꯗꯅ ꯅꯈꯣꯏꯅꯁꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯅꯈꯣꯏꯒꯤ ꯇꯦꯟꯒꯤ ꯁꯦꯜ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯈꯣꯏꯅꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯗꯣ, ꯃꯗꯨꯁꯨ ꯃꯃꯥꯡꯒꯤ ꯃꯈꯣꯏ ꯃꯄꯜ ꯃꯥꯡꯈꯤꯕꯗꯨꯒꯨꯝꯅ ꯃꯥꯡꯂꯝꯂꯒꯅꯤ꯫ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯆꯦꯡ ꯂꯩꯕꯅ ꯍꯤꯡꯍꯧꯔꯕꯅꯤ꯫ ꯅꯈꯣꯏ ꯄꯥꯗꯤ ꯄꯥꯈꯠꯀꯅꯨ꯫ ꯅꯪꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯅꯍꯥꯟ ꯊꯝꯃꯝꯕ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯕ ꯄꯥꯕ ꯇꯧꯔꯕꯅꯤ꯫ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯑꯃꯠꯇ ꯌꯦꯡꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯦ, ꯅꯈꯣꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯣꯏꯔꯕꯁꯨ ꯀꯤꯒꯅꯨꯀꯣ꯫ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕ꯭ꯔꯤꯇꯦꯟ, ꯊꯥꯏꯂꯦꯟ, ꯀꯣꯔꯤꯌꯥ, ꯆꯥꯏꯅꯤꯁ, ꯖꯄꯥꯟ, ꯑꯃꯦꯔꯤꯀꯥ ꯃꯈꯣꯏ ꯄꯨꯂꯞꯅ ꯑꯃꯃꯝꯇꯪ ꯂꯥꯛꯂꯒ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯇꯧꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏ꯫ ꯉꯁꯤ ꯐꯥꯎꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯣꯏꯅ ꯔꯤꯖꯜꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯍꯥꯏ, ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯐꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯅꯕ ꯗꯤꯚꯥꯏꯁ ꯑꯗꯨꯁꯨ ꯃꯊꯧ ꯇꯧꯗꯦ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯏꯀꯦꯜ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯨꯟꯅ ꯌꯦꯡꯈꯤꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ, ꯑꯗꯨꯅ ꯃꯥꯏꯀꯦꯜ, ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯤ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ 100ꯒꯤ ꯃꯅꯨꯡꯗ 5% ꯈꯛꯇꯅꯤ꯫ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯎꯔꯕ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯃꯗꯤ ꯔꯤꯁꯔꯆꯔ ꯖꯤꯑꯣꯒ꯭ꯔꯥꯐꯔ ꯀꯌꯥꯒꯤ ꯃꯣꯠ ꯀꯌꯥꯁꯨ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯐꯦꯅꯣꯃꯦꯅꯟ ꯈꯔꯗꯤ ꯂꯩ ꯍꯥꯏ꯫ ꯃꯁꯤ ꯅꯦꯆꯔꯦꯜꯁꯨ ꯑꯣꯏꯗꯕ, ꯑꯗꯨꯒ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ꯫ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯨꯔꯕꯁꯨ ꯃꯗꯨꯃꯛꯁꯨ ꯍꯦꯛ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯉꯝꯗꯕ ꯗꯤꯚꯥꯏꯁ ꯑꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯀꯟꯐ꯭ꯌꯨꯁꯤꯞ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯃꯁꯤ꯫
프로젝트 ꯑꯁꯤꯕꯨ ꯆꯥꯎꯈꯠꯂꯕ ꯔꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯀꯤ ꯔꯤꯁꯔꯆꯔ ꯑꯃꯅ ꯑꯁꯨꯝꯅ ꯊꯣꯜꯂꯝꯃꯤ. ꯅꯣꯔꯣꯒꯤ ꯊꯣꯡ ꯍꯥꯏꯕꯅꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯈ꯭ꯔꯦ ꯃꯥꯏꯀꯦꯜ. ꯀꯌꯥ ꯊꯣꯏꯅꯕꯨꯗꯤ ꯀꯤꯕ ꯄꯣꯛꯂꯨꯗꯦ. ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯣꯏꯔꯕꯁꯨ ꯂꯥꯛꯅꯕ ꯇꯧ. ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯏꯕꯛ ꯐꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯒꯤꯁꯨ ꯃꯍꯩ ꯑꯣꯏꯅꯕ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃꯇꯪ ꯏꯕꯤꯔꯛꯂꯕꯗꯤ. ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ ꯐꯣꯟ ꯑꯗꯨ. ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩ. ꯖꯦꯛꯁꯟꯗꯤ ꯃꯛꯂꯥꯛꯀ ꯊꯛ ꯊꯛꯅꯤꯛꯂꯕꯅꯤ. ꯃꯥꯏꯀꯦꯜ ꯑꯁꯤꯗꯤ ꯏꯪꯒꯤꯠ ꯄꯤꯔꯤ. ꯃꯥꯏꯀꯦꯜ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ. ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯩ ꯒꯥꯔꯤꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩ ꯑꯍꯤꯡ ꯌꯥꯔꯛꯄꯗꯨ ꯀꯤꯕꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ. ꯃꯐꯝ ꯑꯁꯤꯒꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏꯗꯕ ꯋꯥꯔꯤꯁꯤꯡꯕꯨ ꯀꯌꯥ ꯑꯃ ꯂꯩ. ꯃꯥꯏꯀꯦꯜ ꯃꯪꯂꯝ ꯑꯗꯨ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ, ꯇꯥꯖꯦꯛꯁꯟ, ꯀꯔꯤ ꯋꯥꯔꯤꯅꯣ ꯇꯥꯖꯦꯛꯁꯟ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯇꯥꯖꯦꯛꯁꯟꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯃꯥꯏꯀꯦꯜ, ꯑꯩ ꯋꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯤꯕ ꯉꯝꯂꯣꯏ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗꯤ ꯏꯕꯥꯅꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯆꯠꯅꯕ ꯇꯧꯁꯤ. ꯖꯦꯛꯁꯟꯅ ꯈꯟꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯃꯥꯏꯀꯦꯜꯗꯣ ꯃꯍꯥꯛꯁꯨ ꯆꯠꯄꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯊꯩꯔꯣꯝ ꯈꯔ ꯄꯦꯛ ꯇꯧꯔꯤ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯗꯤꯚꯥꯏꯁ ꯑꯗꯨꯁꯨ ꯄꯨꯔꯒ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ. ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯔꯛꯂꯤ. ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯅꯤ. ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ. ꯒꯥꯔꯤꯗꯨꯒꯤ ꯄꯥꯔꯠꯁꯤꯡ ꯀꯔꯤ ꯁꯣꯏꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯖꯦꯛꯁꯟꯅꯁꯨ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅ ꯃꯍꯥꯛ ꯐꯤꯛꯁ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ. ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯇꯦꯡꯀꯤ ꯐꯨꯜꯅꯤ ꯌꯥꯎꯔꯤꯕꯁꯤ. ꯃꯈꯣꯏꯅ ꯊꯥꯎ ꯀꯌꯥꯁꯨ ꯄꯨꯔꯒ ꯂꯥꯛꯈ꯭ꯔꯤꯕꯅꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨꯒꯤ ꯁ꯭ꯇꯥꯔꯇꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯖꯤꯟꯗ ꯕꯦꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯕꯦꯇ꯭ꯔꯤꯗ ꯕꯦꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯌꯦꯡꯂꯕꯁꯨ ꯃꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯤꯃ ꯁꯨꯡꯉꯝ ꯉꯝꯗꯦ. ꯃꯥꯏꯀꯦꯜ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯊꯥꯖꯔꯨꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯖꯕ ꯉꯝꯂꯛꯂꯤ. ꯒꯥꯔꯤ ꯑꯁꯤꯕꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯈꯥ ꯑꯋꯥꯡ ꯌꯦꯡꯗꯨꯅ ꯇꯧꯔꯤꯕ ꯖꯦꯛꯁꯟ ꯑꯗꯨꯕꯨ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯇꯦꯟ ꯀꯌꯥ ꯅꯨꯡꯁꯤꯅ ꯎꯔꯨ ꯍꯨꯝꯕꯗ ꯄꯥꯏꯊꯣꯛꯀꯗꯕꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤ ꯌꯥꯗꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯥꯏꯀꯦꯜ ꯋꯥꯈꯜꯗ ꯈꯜꯂꯛꯏ. ꯃꯔꯝ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯦꯗꯅ. ꯇ꯭ꯋꯤꯇꯔꯗ ꯀꯌꯥ ꯊꯥꯒꯠꯂꯛꯈꯤꯕꯗꯣ ꯑꯔꯕꯥꯟ ꯂꯤꯖꯦꯟꯃꯛꯇꯤ ꯅꯠꯇꯦ. ꯃꯁꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ. ꯖꯦꯛꯁꯟꯗꯨ ꯈꯪꯉꯤ. ꯍꯥꯎ. ꯖꯦꯛꯁꯟ, ꯑꯣꯏꯔꯔꯣꯏ. ꯂꯥꯛꯑꯣ. ꯖꯦꯛꯁꯟꯗꯨ ꯇꯉꯛꯅ ꯃꯍꯥꯛ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤ. ꯃꯈꯣꯏ ꯑꯅꯤꯃꯛꯇꯨ ꯇꯦꯟ ꯑꯗꯣꯝꯗ ꯂꯥꯛꯂꯤ. ꯖꯦꯛꯁꯟꯅ, ꯃꯥꯏꯀꯦꯜ, ꯏꯕꯥꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯥ? ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤ ꯖꯦꯛꯁꯟ. ꯑꯗꯣ ꯖꯦꯛꯁꯟꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯌꯨ. ꯁꯦꯡꯂꯕ ꯇꯥꯟꯖꯥ ꯌꯧꯔꯛꯄꯁꯤꯗ ꯖꯦꯛꯁꯟꯅ ꯑꯁꯦꯡꯕꯗꯨꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ. ꯃꯥꯏꯀꯦꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯅꯌꯥꯝꯕꯗꯤ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯈꯟꯗꯦ. ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯒꯥꯔꯤꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ? ꯍꯣꯏꯕ ꯖꯦꯛꯁꯟ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯁꯣꯏꯕ ꯉꯥꯝꯕꯗꯤ ꯌꯥꯎꯗ꯭ꯔꯤꯗꯅ. ꯑꯗꯨꯕꯨ ꯈꯪꯂꯤꯕ ꯋꯥꯔꯤꯁꯤꯡꯕꯨ ꯅꯅꯥꯎꯗꯃꯛꯇ ꯂꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ. ꯖꯦꯛꯁꯟ ꯀꯤꯗꯤ ꯌꯥꯝꯅ ꯀꯤ, ꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯅꯤꯡꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯔꯒ ꯆꯪꯂꯒ ꯃꯗꯨꯅ ꯂꯩꯕꯛꯀꯤ ꯋꯥꯅꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯛꯄ ꯍꯧꯔꯛꯂꯤ. ꯃꯥꯏꯀꯦꯜ, ꯃꯨꯟꯅ ꯇꯥꯎ. ꯑꯩꯁꯨ ꯋꯥꯔꯤ ꯑꯁꯤ ꯐꯖꯅ ꯁꯨꯒꯥꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯔꯣꯠꯄ ꯄꯥꯎ ꯈꯔ ꯐꯪꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯈꯤꯕꯅꯤ. ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯈꯨꯟ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯁꯦꯡꯕꯅꯤ. ꯅꯪꯁꯨ ꯃꯁꯤꯗꯤ ꯈꯪꯒꯅꯤ. ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯪꯊꯣꯡ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯃꯤ. ꯑꯃꯪꯊꯣꯡ ꯍꯥꯏꯕꯁꯤ ꯏꯁꯝ ꯁꯝꯅ ꯑꯁꯤ ꯊꯣꯡ ꯍꯥꯏꯕꯒꯨꯝꯕ. ꯌꯦꯡꯉꯨ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝꯐꯝꯒꯨꯝꯅ ꯇꯣꯡꯇꯛ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤ ꯑꯁꯤꯗꯒꯤꯅ ꯆꯍꯤ 8ꯀꯤ ꯃꯃꯥꯡ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯆꯂꯥꯏꯔ ꯁꯅꯥ ꯁꯨꯡꯕ ꯃꯐꯝ ꯑꯣꯏꯔꯝꯂꯤꯕꯅꯤ. ꯑꯃꯪꯊꯣꯡ ꯁꯅꯥ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕꯅꯤ. ꯁꯅꯥ ꯈꯪꯌꯦꯜ ꯀꯌꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯈꯤ. ꯑꯗꯨꯕు ꯈꯪꯍꯧꯗꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 8ꯃꯨꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯀꯟꯕ ꯌꯨꯋꯥꯔ ꯑꯃ ꯍꯥꯔꯛꯇꯨꯅ
mafam asu thaduna masigi surung ase khul sige mayamakta faukhiba numit adudagi karam tawribanu khangde numit kayanigi mamangda nungai na layamba khul asi sumnatangi numit ninigi manungda kumja pumnamak tura dona siki karam tawna siki ge hairaba kanda ko masida loinamak masagi thawai mirel si koksin bagumna loina taraga sikiban madudagi mathang akiba thawdok ase wari narakpadagi khangnarakibani kano tajik sana hairibasibu aibo mapung ipa phadabagumna tawida adunina aina masigi wari ase kabak khaktamak khangmani manung hanjindadi aina khangdi amang thong haidana khollasi khaktanatna khollasi akoibada atopa khundarai tarama mi fauba kholong ka hyongduna loina maksana khrabani yeng atopa lam kayadi lagli mioi kayagi kuchu khulai gari kaya koiba sida lairibasi makoisu mafamasigi manungda diamond phangi diamond sungi haibado tanarapadagi chinthok oina diamond haibasidi khwaidigi tangba posak ama oibani madu tanabagi lakhibani ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯁꯨ ꯃꯉꯥꯏꯔꯤ ꯗꯥꯏꯃꯟ ꯐꯪꯕꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯗꯥꯏꯃꯟ ꯁꯨꯡꯕꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯅꯥꯕꯨꯡ ꯑꯃ ꯇꯥꯔꯕꯁꯨ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯥꯏꯃꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯇꯥꯕꯗꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕꯅꯤ ꯃꯗꯨꯃ ꯈꯪꯂꯕꯁꯨ ꯑꯩ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ kanana thaklamlibanu khangdaba lang sida ibani thurarida Michael lo khajik masado akiba pakatpatna langoi senkri kari gidamak mahakna surung manung madomda kumtharabasu kakhalakpada kari su tawkidriba Kennedy amadi John Channa apona bam pugumna puguduna tumak satkriba maramdi maki makhwangda jantra ani siri amana laitin changnanaba hamuk yang yawraba aduga amana magpu pokpadam setkhiba mamagi Fani masir ado yantra manungda ham siribani masi mang oiba dai mangona kari su tawthriba nyaki matungda Jackson do su masado ipa pakhatlobaga tol hainai wari haidna tumthakri adubo hausi phauba Michael di tumba yadri ahingi matamda tahaida ba konjel kaya su tarakani haidna Jackson na sodum hairami maduna Jackson di manakongda headphone haplaga tumkibani Midang si mo koya ni kari su sa taklamdi Madugi mo ta Michael Network fang na ba network tracking device do putok le hairaga maki laptop aduda kari no Google search story makoy na lairi mo mafumasigi matangda Tengnari hausikti Russia gi afau researcher man magi journal mo oini iduna internet upload tawnam kibado madu sumak patharo bakanda aki ba thawdo kaya thokriba mak sining sitta hinga kiba Madugi wari symbol ni lirakliba Asumna su hairami Karigum fumasida adomna yoksilba darabadi Nasana nasa kanjana bagidamakta Yariba makai mafamadudagi thona yangna thoglaknaba hotnabasina Amata ngairaba pambayni Naki wakal pukning haksang pumnamak Mafamadugi damthiraba supernatural oiba Paranormal activity kayana Nagbulanggoy sanchin kikani Madu sanchin ringay nahak na lantong Thogak hawang ngamba darabadi Naki naraibak layri Madudigi nga mahudra miyoy kaya kung gaya masikrabani Paranormal activity ay sa mamangi matamda tajikiri Ado pumafamadu sangrubadagi Masi pawa ay gitamoy asida suduna layri Asida sunatana Ayasi ikong nama soy na ito hausik mafamadudigi halakbadagi Disable o ito na layri Haidana taraga jarnel kaya aso iramli Mamaitang na masado aki bakar pa na tagalagto na Michael do laptop do kumjentri Ado ka kong raisa na mamay do makoy kitiyan ki siyen pali batom doon sila ka pamagalayri Wakal na dumakmun na kalabati matam hawki ba kangawdi haiba duni Hawksik ahingi matam haiba do ay Haiba ka tao baga aki ba konsel kaya tao hawragli Makoy na layri ba si ako ay bata layri ba kari kaya singang na horon kong magimukon Si kagda sunatana miway kaya na lang na uraw-uraw na nuki bagimako Masigi marak asida Chawar ba laynong surunga malayri ba sige manong lagi Kap na law na bagi o na say nakol pang bagi konsil kaya tari ba
Madudagi Michael, mag-akiba kaya do kang silaga, masyado tak-tak ni kumakay hip-hop hawa hip-tan, magtas silaga rin. Amok tadi kalaga yung biyodom su, paranormal may activity lighting ni maram na amok tak-tasi dam iyo yung mana, tasirak pa. Haktingan na tingnarak pa, tarak kami kupta, gari oiram ka dagi haib do, madumak ni Michael na tuklari pa. Makoy tiyela sisu paglaga po higada bagi maungga pere-pere hai humdara nomi. Adobo, makoy tiyela si asuki matik mapangal kan batiyela mo oy na makoy manager na pirakiba na maram oy daga madumak tingam lamdi. Noongan bagi mata matuwa na ngay lami. Ay nga sida Michael decision kaya sulit lami. Noong na mapungpa na nalay, akito sung mapum na magtuso. Amang bamahang nagputo na set kay. Michael na. Jackson na do hawalak pangay hay ka Jackson da sum na hayrami ta Jackson kay dore hayo nang nasano ngay trabra ta Jackson nanaw na karigong ba final decision na matilipli kari decision ta Jackson amok na tabiyo ay gisada ay imana sibirak pa jantra anilay Amana ay bapok pada siat kiba panik masin hapas siya majantra. Aduga amana, laitin siyang na sanam mamadi hamuk yangam hapajantra ni. Hamuk yangam sanam hapajantra si, tazik san nanguna siro si, hay na ruktok laga, Jackson gi makwang dalaksin kri. Jackson sungak ni ying ni Michael da. Adu kay dorama, ay kuhay ni hongsi tokra sila o. Garido ang tag-start tawag yung si. Tazik san, garido yara ka ni hay ba ay tasatri. Ado day ko'y karam na toka daga na ay ko'y ni sumapamasida duma. Michael na Jackson gi masilmeli. Ta Jackson. Mafamsida gi ta Jackson. Kung na tok pikro. Asok isang kraba. Gari na kaya spita sa labaso. Nung mamakay siyang laba, mafamasi. Lambiya sida ay tanasaki gaduriba. Ay madungamloy Michael. Ay nang yaudra ba di sa pangamloy. Ta Jackson. Nupa tok piyo. Ay di. Tang tabado mamafamasirigi kangri makairi. Yumdahal laroy. Karina nang hayri ba si Michael? Mafamasigi tamtira ba akiba fanglaba ay koy ni nong maninikiklay ba sila kanglaba na tro. Karigi na hak na mafamasirigi. Saningri ba? Nang siya apo na ba manapura bra? Hayo! Masanong nagkakairi. Michael na. Natitaziksan. Sibasang ba anigilanggay na do or die ay tabak asitaw rakani. Ay na balay, Rex amayaw na tabag tawad rabati, karigong madamay pakloy hayan. Sikap na sunati. Ay na tawri ba tabag sinpamasi ay na pikling ay pamjar pa sinpamni. Sinpamasi bu, may pak na mariksum na result pang nabukot na bala, ay taway tagrabaso ay sing na di. Maduyaroy Michael, nang mafamasi karino kangri. Nang mafamasi aron makarino kangri. Ay di sila pan na hayong ni makayaso hayong pangamdara na iliban ay na nanguna tamto kriba do di masung masila makagtani. Michael na. Tajik san gi mafamdagi ay makada na tawa pandri. Madu na ako'y na dam ay ipanggal taong nga si taan ba sok taan bang natokani. Anbiro tajik san. Mafumasiki kariyong ba natural phenomenon na tabag paranormal activity kaya tok ibasi. Masibo ay sapsa na siya mayong yagani. Jackson panakan na hay ni Michael ado marin ka Michael yadri. Kudak na Michael ado masyado makakrakrak na masimatang di pangtukan ni Haydan kutom singkri. Tela do gisiyan do hangtok laga. Jackson ado maput sam laga paturak ni Michael no. Iyang uta Jackson, ako ay basi na miyoy kaya agipon si masige surong basi na low krabani. Miyoy kaya di ang ngani masingkang na nalay di bagari. Amadi masingkang na nakalibakan na madi paranormal activity ki negative energy with tracking taon na device. Ay nakarigi masida pamuro kani. Ay na mafumasi arot pa ato po daw exploratory hayraga walway oy na kang gani. Salod ta Jackson. Ay mafumasi di leki. Ngalingi mata masida. Yari ba matay mafumasi di. Laptop ako na bukot na biyo. Karino Michael nang hayri ba siya mafumasi ki anak kulla mata sutama nati. Ado di lairi. Araw pa na pawag kol tari. Mafumasi di nong magi kong sa iyawrak lang matamdada. Kul tawa ko kada mani madusunit waki problem na iba. Nang hay hiba na iyawrak kanda ay nasaning mapok to pisa gani hayda. Nang ay ipok pisa roidra. Michael no fiat tawa ka.
Tajiksangi saning mapokto ay pungpen-pen na pizagani. I promise. Singi ko. Nang promise to ko. Asing mani Tajiksan. Sindalay ng tao siya namin makakposyon biyo. Salo Tajiksan. Salo. Jiksan na do. Ako ay piwa masida amok kiniing. Ato ka may kiyala sida amok. Magningam na piroy ng mining diying na khairaga. Makisat kirami. Kada na makoy ki manager ato na su. Phone kaya dahil tao do na ying. Ato network device ito off tao na maram oil ga. Network fangda na yaw bang amandi. Siyan kay. Jiksan na do su. Jiksan na makimit yung iwang malan kraba matamda. Michael do nok fet tao raga mailay sili. Sarong ato tam na yingli. Ako ay ba do su amok yingli. Maki masa sida kariyumba insin ngay oibe itilam su tatta na piri ba. Ay masida kuntargi yang kani. Maki kudang gari do pong kaya tara ba kay haydan yengi. Ayo ki pong tara ta do na layramli. Madudagi pong madu uro ba di proper pantada sana thangna ba kaya do maya do tikit kit namjali ising yaung khala taksali. Maki makwang siya magpupuglap pa siya pamamagi paning mas siya to yauri ba nina magtuin nung sari tiramdi. Madudigi Jiksan torchlight asan ba rin siyam na saan ba ani o maki makwang do di yepsan kri. Maki device mobile camera kaya su yepsan kri hayraga makado da kumta ba horglami. Nisa suru saong na saong holi. Mak siya masu upli masila tada. Pungsani mo ki matong kumtarli, hausik ti mitar sa mga mo ki sangga takli kumtarli. Habo, kari sulay ka uba fangtri. Layray aduda, mamangi matamda mafumasida kumtarang umiwoy singas silam saramba amadi. Makoy mafimaro kayana. Layray sige, hawri ba kang laba u kaya aduda panpalay ba do uba na tana ato pa amad uramdi. Mahaki nakalasu network tracking device ato masu napto yan rapuril. Asum na pungsa mga alip na kumtarek pa na. Hausik ti. Pungsa mga alip na kumtarek pa na. Mitar la kaya gaya mitar lising ko mo kisang na kumtarek li. As. Wah, pataloy li. Mahagi kumtarek pagi. Wang labas sang na dos olaga mong iing li. Paniyam-yam li na masiri. As. Kilometer daga patok lo. Kilometer daga patok labas suyam li. Mitar do mukhat kita masina iki koloiri. Hay ya na. Leya pala ito na kumtay. Mamay tanging sa suruan basi kara kazik warak kumtaw. Ado kumhak taw sadi. Oxygen do putarak pa natin kumhang kumtarak libasi. Sum kumtarak kumatamda. Paniyam na saan na lutarak li. Sige numitang mo ilang gimatama do fawyawi. Mataga sila nung sina uru hayla sila. Ado umahak na. Umidang mayroong paugi manong matamasida. At anak kumtagra matamasida. Yan angat patawag ang sutok lari. Makoy negative energy kaya tracking tone na ba diba sida ko ibisida hana di kilam ni ba mati. Makoy nagkiliba kaya daw. Ting hayla. Tik hayla. Yan na critical oiba. Kamteng na danger oiba. Tak ado yawari hayla. Sige na LP. Makahal kumtari ba mahaplik ang banati ko. Leya pala ito ng kumtari. Makuksyung ngawrang tawag labani. Saang na konto saang na konjal. Kumta na mamangoy makawoy. Kari ko maguning da pa po sa kaya sa urak lang. Maki mamita, maki mananggala sida. Nupiya man na pura gayan bugom na. Kikikikok pag imong na sa amo. Mamangoy makawoy urak. Tanggap ng kupta. Maki hit na kalda, mamangi matamda, mafung kang ramang kraba mataw Kennedy Amadi Johnson ki, asiba haksando, uakang ba amada, maray ka sana ting tokle hayra, mamit harag nyalaga palaga matak makalo naraga laybo do hekboy. Munna yung suluro sukari sulayramde. Ahingi matampaw ba liyap taro kumtay, magniyalaga kumtar liba tawriya siso, kwa edi sangba, makoy di sigumba researcher gitabag siro kafar gitabag asitaw wanina. Kung taboy sa tawri gisang asiri, asuki matiksang ba? Tawri maghalamani. Sumusong kong tarli. Tapli kong tarli masado di. Yam na wara ba na maram oira. Ahingi matamyar ko matamda. Maki makong pungsa kaya. Laymay akan ba malagkit ako na tingrol. Matutagi, magmasaso o yung mayroong tawrong ba to, wakal kang laglay. Maki torsa to kamtaan matamda.
Karino haibada haifam khangdaba saung saban kaya amasu uri. Karino sidi masibu taibang miuiba nati makoy mamay saga sina masit masit chegay na akong mukod asina tek sin daw na mafumasigi kasin ko yasing dalay ba paglabalampak amagom na magkasi layramli Karino haibsu haipang khangdaba ngak ni mga uibasi Aduh, mafamasi orang pada mahang uhai daba mamang mahawi uki bakayado, taibang da seng ugum torli. Mahaki nakau da, masang aduna, kiningai oira ba sa sabanda. Masil maya ka mari isang na tingkog mamay non tanon tadar mamuni yeng nokseli. Mahaki wakal da hallucination tokpani hai na kalli Michael do. Masagi wakal sibu masana control taong na bakan na jari. Makwang biyali ba thawri adu lokthok lamni mafam adu tamli aduga akoy adu mahaki torchlight adu thali hairiga sum yengai ori asiba haksang kaya ta na paithok pasin tawdana sapam loksin mong khangna targa lairi bado visual sing adu da khangli mahna matau Kennedy amadi matau Johnson gi haksang ni haibdo masak makhong mamai mit ka pung tupsan pung tiasigai pung sai na sirga lairi Kangudrama tamasida, miwe kaya na uraw tharaw na kapag konsil taraklami. Michael masado tu kang sumsum, masil da lain tau sanami makpuswan bati lepti. Uraw tharaw na kapag konsil si mana kong digitaba da faw taraklaba ni Michael do. Ado masiling na lepagalayri, ning sasura da sang na hontok lagat sanari. Miyol karakan mamiya mauwi bagi hausik dumak lay bagi wani kanagumba ang oiram labadi nga sayan lekta wan tadan aroy ba oy krakani tamasita kangaudana asiba aksang tari ba kaya atadaki karigumba mami sami oina ang uboy kay boy tawba fuk hawan aragli Michael Kangli makin mita uri basi tawai haibad oiragani haibado makin masasibo puk pawdok na Karibu may kaya mada sang sinugong tawri. Aniyami. Mga may kaya dom ni yeng matamda. Karibu musin mo sana thonga laon hangtok lagalay bada uri. Sana thonga tuwi mapalda su. Aki ba fanglabi ni biwang saurabi. Kusu kumentay fetarabi amana makutta. Karigum ba kulaya masupay na ngak na layri. Ipiya do hek ubada. Psili ba pijola duga hayro rabadi. Lay haraw matamdaga. Lai sabi ni Pia masana ga hekset ba pijola duga hayrap ka mahali ato imag magsali. Magtam na taway mirel sang liba dugi may kahitam na sang silay mamay do sunong kalaga ying. Ni Pia dugi mamay do paktrok paklaga maray do tingtok laga. Lai masadi masiling di mitamamagaw na. Karino, ay nahuri ba siya Karino? Asitong hagpilay rin bigay do oya masala. Sum taway mireladun sangi ba magkainom sangat kumatamda. Kangawudan, karigo maloksat kumlaba, mafamamada mahakongit na tagi hay na tawin. Makulani magtupantok laga, tadi tahawri. Mamaylay turapad, aki ba fanglaba taway man na mahaki may kaitam na magpaisilak mamit adukum dyan ng Michael. Kan na laway. Mahaki masasi pautok laga taway do. Karigong ba energy man na lawag na sing tabugum na. Loksat adom na sing taki. Madudagi Michael, loksap ado na mamay do pasya na laytok lagi yeng matamdadi. Mamito, chapo muglappo kumakay mayado laon na katok laga laykay. Masay mahak ni hek lay kayaw taraka matamadada. Maki matabag na yali ba kemerado di. Mga ontaw raga tamkrakan. Sumnagi kemera na di. Negative energy sing na sibu indicate tawag ngamba ado kumlaba kemera man ni makoy na pairibasi. Uhuri, taway mirel kaya na mafam koding magdam. Kawa may sakla na kan na irak na bagum na. Tawri ba to? Muneng silo ba ta? Pukri gumba, lai pukri dong saur ba pukri kaya ni layri ba? Pukri ato da, mahilang da ba may ising kaya na, sili. Kari gumba amana, lak na taway sinadubo lang ko wata mapayari ka kawalaga, pukri ato da intari, may mahilang ba ta? Taway sindu uraw tarawri, kan na sukabli lawri. Siba su singamda, awa may sang ni kangi ba? Michael sul loksap adu da magliya pagalayam badahi kangaw na magiye tanga maring bala sida ngasay
ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤꯇꯝꯒꯨꯝꯅ ꯂꯩꯍꯧꯕꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯥꯏꯀꯦꯜ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯕ ꯃꯇꯝꯗ ꯃꯃꯥꯏ ꯐꯧꯔꯥꯃꯨꯛ ꯄꯥꯛꯂꯕꯗꯨꯅ ꯌꯥ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯏꯀꯦꯜꯒꯤ ꯃꯀꯣꯛꯁꯦ ꯈꯪꯍꯧꯗꯅ ꯎꯝꯁꯤꯟꯈꯤꯕꯅꯤ ꯃꯥꯏꯀꯦꯜ ꯃꯈꯣꯡꯗ ꯄꯤꯗ꯭ꯔꯤꯡ ꯄꯤꯗ꯭ꯔꯤꯡ ꯍꯥꯏꯅ ꯀꯥꯎꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯀꯦꯜ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯖꯗ꯭ꯔꯤ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡꯗꯨ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯅꯦꯠ ꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯤ ꯑꯗꯨ ꯃꯌꯥ ꯏ ꯍꯤꯒꯠꯄ ꯃꯈꯩ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡ ꯑꯗꯣꯝꯗꯒꯤ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯐꯝ ꯑꯁꯤ ꯄꯨꯡꯁꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯁꯥꯏ ꯁꯥꯏꯗꯅ ꯇꯥꯔꯤꯕ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯂꯥꯟꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜ ꯀꯤꯅ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯨꯝꯕ ꯃꯉꯥꯜ ꯀꯌꯥ ꯐꯨꯗꯣꯔꯛꯂꯤ ꯃꯥꯏꯀꯦꯜ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯂꯒ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯗ ꯗꯥꯏꯃꯟ ꯁꯣꯔꯁ ꯑꯣꯐ ꯚꯤꯂꯦꯖ ꯗ ꯍꯦꯜ ꯒꯦꯠ ꯄꯨꯂꯞ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨ ꯃꯥꯔꯒ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅꯁꯨ ꯃꯁꯤ ꯗꯥꯏꯃꯟ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯐꯛꯅꯕ ꯍꯣꯠꯅꯩ ꯆꯥꯎꯔꯕ ꯗꯥꯏꯃꯟ ꯃꯇꯨꯝ ꯀꯌꯥꯅꯤ ꯃꯆꯤꯗ ꯂꯩꯔꯤꯕꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯃꯩ ꯊꯪꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯕꯤ ꯑꯗꯨꯃꯨꯛ ꯆꯥꯎꯕ ꯗꯥꯏꯃꯟ ꯃꯆꯦꯠ ꯑꯃꯈꯛ ꯐꯛꯈꯤ ꯃꯗꯨ ꯐꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯂꯦ ꯅꯤꯡꯁꯥ ꯁꯣꯜꯂꯒ ꯄꯨꯡꯈꯠꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯕꯗꯣ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯊꯝꯐꯝ ꯑꯗꯨ ꯆꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯊꯨꯈ꯭ꯔꯦ ꯍꯦꯛ ꯊꯨꯕꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯧꯗꯕ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯀꯤꯔꯒ ꯍꯥꯞꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯔꯔ ꯂꯥꯛꯈꯠꯀꯗꯕ ꯗꯤꯚꯥꯏꯁ ꯑꯃꯅꯤ ꯃꯗꯨꯒꯤ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯣꯟ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯁꯛꯇꯤ ꯎꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯗꯨꯅ ꯃꯁꯥ ꯊꯦꯡꯅꯉꯩ ꯖꯔ ꯖꯔ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯃꯥꯏꯀꯦꯜꯁꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯇꯔꯪ ꯑꯃꯅꯤꯀꯣ ꯇꯧꯔꯤꯕꯁꯤ ꯃꯊꯛ ꯑꯗꯣꯝꯗ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯀꯌꯥ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯤꯕ ꯁꯤꯒꯅꯦꯜ ꯄꯤꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜ ꯄꯨꯡꯖꯥ ꯀꯌꯥ ꯂꯦꯞꯄ ꯂꯩꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯀꯨꯝꯊꯔꯛꯄꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯏ ꯅꯣꯡ ꯉꯥꯟꯃꯨꯛ ꯇꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯩꯌꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯜꯂꯒ ꯂꯩꯔꯝꯂꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯀꯌꯥꯗꯨꯁꯨ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯁꯥꯁꯨ ꯇꯔꯪ ꯆꯠꯂꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯈꯔ ꯍꯥꯏꯗꯨꯅ ꯆꯤꯡꯂꯤ ꯍꯥꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯏꯟꯗꯤꯀꯦꯠ ꯇꯧꯕ ꯉꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯞꯈ꯭ꯔꯦ ꯈꯨꯗꯛꯇ ꯆꯞ ꯆꯥꯕ ꯃꯍꯥꯛꯅ ꯃꯃꯤꯠꯅ ꯎꯔꯛꯂꯕ ꯑꯥꯏ ꯄ꯭ꯔꯨꯞ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯃꯁꯤꯃꯗꯤ ꯄ꯭ꯔꯨꯞ ꯑꯣꯏꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯥꯋꯥꯡ ꯑꯗꯨ ꯂꯩꯅ ꯌꯦꯡꯅ ꯃꯃꯤꯠꯇ ꯎꯔꯣꯏꯗꯕ ꯀꯌꯥ ꯎꯕ ꯍꯧꯔꯛꯂꯤ ꯃꯥꯏꯀꯦꯜ ꯑꯗꯣ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯑꯣꯟꯂꯥꯏꯟꯗ ꯔꯁꯤꯌꯥꯒꯤ ꯑꯐꯥꯎꯕ ꯔꯤꯁꯔꯆꯔ ꯑꯃꯅ ꯏꯈꯤꯕ ꯖꯔꯅꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯊꯨꯅꯃꯛ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯈꯥꯗ ꯀꯨꯝꯊꯔꯨꯕꯗ ꯌꯥꯎꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯈꯛ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯀꯩꯒꯤ ꯃꯌꯥꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯁꯖꯤ ꯑꯃꯅ ꯆꯦꯟꯈ꯭ꯔꯤꯕ ꯌꯦꯡꯍꯧꯕꯒꯨꯝꯅ ꯌꯥꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯍꯧꯔꯤ ꯃꯥꯏꯀꯦꯜ ꯑꯗꯨꯗꯤ ꯎꯃꯪ ꯑꯅꯥꯄꯤ ꯀꯥ ꯃꯈꯩ ꯂꯦꯞꯇꯨꯅ ꯑꯌꯨꯛ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯊꯦꯡꯅꯕ ꯅꯠꯇꯦ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯁꯥꯁꯦ ꯇꯣꯜꯍꯥꯏꯅꯗꯨꯅ ꯕꯣꯞ ꯂꯥꯎꯅ ꯇꯥꯅ ꯂꯝꯕꯤ ꯃꯇꯥꯏꯗꯨ ꯂꯦꯛꯊꯈ꯭ꯔꯦ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗ ꯗꯣꯛꯇꯔ ꯑꯃ ꯄꯔꯕꯞ ꯆꯪꯁꯤꯜꯂꯛꯏ emergency situation ama lakne haina madudagi treatment kaya makhoina khudak asida sathabadagi mamai thangdi success oiri sayolani ICU de leiro coma de leiro Michael ngasiri amu mak anagi wakhal gyan da hanchila Michael na ICU room madudagi wakhal ta na wheelchair amade inna thork matamdari mak taram na makhoi company dugi asaw sangkaya ga loina mak oppi dun leiram Michael tangak gi wadi amata ngang manati makhoi manager aduna congratulations Michael nang asidi worldwide oina khangnaraba afau researcher am oirani handshake asidi Michael adu tangak akoi budu tieng asum tongna Michael mapung phana taibang wakhal tarkla matamda mak hau kiba thokiba singa du ning singlatuna mak masagi oiba journal amasu phonglak lami publish torami
worldwide ꯑꯣꯏꯅ ꯃꯍꯥꯛꯀꯤ followers amadi ꯃꯍꯥꯛꯀꯤ fan kaya ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ journal ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯔꯝꯃꯤ ꯃꯍꯥꯛꯀꯤ journal ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Amamthong the Curseful Village ꯊꯥꯔꯒ ꯃꯍꯥꯛꯅ journal ꯑꯗꯨ ꯐꯣꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛꯇꯁꯨ paralyzed ꯑꯣꯏꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯑꯐꯥꯎꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯖꯔꯅꯦꯂꯤꯁ ꯔꯤꯁꯔꯆꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯖ ꯀꯌꯥꯁꯨ ꯄꯤꯔꯝꯃꯤ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯄꯥꯖꯈꯤꯕ ꯔꯁꯤꯌꯥꯒꯤ ꯔꯤꯁꯔꯆꯔ ꯑꯗꯨ ꯐꯥꯎꯕ ꯂꯥꯛꯂꯒ ꯎꯅꯈꯤ ꯃꯥꯏꯀꯦꯜꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯦꯛꯁꯟꯗ ꯃꯍꯥꯛꯅ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯄꯤꯖꯈꯤ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡ ꯃꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛꯇ ꯊꯥꯖꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯏꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯄꯨꯟꯅ ꯊꯝꯂꯝꯃꯤ ꯀꯦꯃꯦꯔꯥꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯄꯕ꯭ꯂꯤꯁ ꯇꯧꯗ꯭ꯔꯕ ꯇꯥꯔꯕꯁꯨ ꯖꯔꯅꯦꯜ ꯑꯏꯕ ꯑꯣꯏꯅ ꯐꯣꯡꯈꯤꯕꯅꯤ ꯃꯈꯣꯡ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯕꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯅ ꯀꯦꯃꯦꯔꯥꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨ ꯎꯈꯤꯕ ꯀꯌꯥ ꯑꯗꯨ ꯇꯣꯉꯥꯟꯕ ꯀꯂꯔ ꯐꯣꯝ ꯑꯃꯗ ꯎꯔꯤꯕꯗꯨꯕꯨ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯤꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯅ ꯑꯀꯤꯕ ꯄꯥꯈꯠꯄꯗꯅ ꯃꯁꯥꯗꯨ ꯌꯣꯡꯉꯝꯃꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤꯕ ꯀꯔꯤꯕꯨ ꯑꯣꯏꯒꯗꯣꯔꯤꯕ ꯍꯥꯏꯗꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ